Film asigi ahanba sinmaktada uliba si Rani Mukherjee film asidana Naina Mathur mahangna school gi oja oinanabagi interview yaunanabagi damak school amagi berenda da famladuna interview gi matam ngairi school adugi pion aduna changlaklaga Naina Mathur da madam sarna manungda changla o hairei asumna hairambadagi Naina Mathur interview pangthokliba ka aduda changlai leiramliba principal aduna Miss Naina Mathur pambiu aduga mahaki document adu yenglaga double bay amadi MSc tabada yamna nungai Naina Mathurna thank you sir hairga mahaki anaba amakak laibaduna maram oiraga thagokpagumbagi mawongda yamna nungai taba khonjal amakak hek thoglakpadu tanja adu dasu mahaki wak haiba khonjal adu thoglai leiramliba oja sing aduna mahaki thoglakliba khonjal adu tabada angakpa am oike munna yengnai aduga principal aduna thagokpadu fananaba ising sikhara thaksin gera hairei Naina Mathurna aigi si thagokpa nate sir ai Tourette syndrome na nabani oja sing adugi maraktagi hanglai Tourette syndrome hairibasi kari syndrome no masi neurological condition ni mem kari gumba matamda brain ga pau fauna dabadagi isada thukat hanba khangsing chingbagi mawong si thogan bane ado masidi matau karamna leban gane sir masi leban nanabu upai de amata leite sir aina akiba ikaibu pokko matamdana khara hena masi tawrakani hawjik tawriba sigumna adudi nangna tumba matamdasu nangi masigi khonjel si hek thokpra thokte sir aina tumba matamdadi aigi brain su tumlaga potharaga leibanina ado masinadi nangi chaba thakpa matamdadi nungai taba amata thogandabra ai adum ngamnana bu honai mem aduga principal aduna hairei phare Miss Naina ai khoina nangbu kawraklage okay thank you sir asumna hairaga Naina su hawgutuna khongkap khara thangduna thokpa horakpada oja amana hairei Miss Mathur yam chamna ai wafam amata haijage nang kaisu nungai taba tawgunuko nangonda ojagi thabak phangba haibasi khara luna thokani masi natrabasu nang atopa thabak mayam ama try tawbu yai aigi wafam sinang bhap taramlani khale wafam asida Naina Mathurna nokphet tawraga sir nakhoida ai karigumba amata hangjaba yagadra yai kaisu kaide hang sir nakhoi hana mamangda Tourette syndrome gi maramda khanglabra khangde Tourette syndrome gi maramda aikhoi karimata hana khangde ado hawjikti khangbirabra aikhoi hawjikti masigi maramda nangna haibadagi khangle adudi aina karigumba anaubo loksing khara principal amadi maru oiba misingda tambiba takpiba ngamlagadi angang singdi aina yamna laina manage toba soidana ngamgani sir thank you asumna hairamlaga Naina Mathur mapam asidagi chatki masigi matungda pause singda hablakpa thengnabadagi atokpa school amada amok interview yauki leiramlibu oja aduna nangi thagok manba auba khonjal ama hek thokpa asida angang singna noksilakani asumna haiduna school adudagi su mahakpu oja oibagi ayaba adu pirakhide asumna ojagi sinfambu thawai tajaba mairoi singidamak thawai kathokke khanba Naina Mathurna mathang lepa leitana chahi manga chupna tongan ba school tarani panda oja oinanabagidamak interview yaurubada Tourette syndrome na maram oiraga maki thagokpagi mawongda amuk lawbagi khonjal aduna maram oiraga school tarani pan makna Naina Mathurbu reject tawrakki aduga sinnasi Naina Mathurna angang oringai matamda school da class yauringai gi sinda amuk ulai ojana lairik taklingai da mahaki wak haibagi khonjal adu thoglakpada atai angang sing aduna noksile oja aduna su lairik taklingai da ayamba matamda langleba karigino haiduna Naina bu chaiduna lepkhat hale masigi matungda phammo haina phamalaga lairik takpudu amuk makha chathai ngayak leiraga amuk lairik taklingai da mahaki khonjal adu thoglai angang sing aduna su mahaki thoglakliba khonjal adu bu matau tamduna noksilame Naina gi oiriba mawong asida school adugi principal na Naina gi mama bu kouduna Naina gi magi oiriba mawong sida atai angang singa lairik taminaba haibasi kharalui mahakna maram oiraga atai angang singdasu apanba yamna ohelle atopa khara tonganba school amada mahakbu tamhanbagi tangai fade asumna haiduna living certificate piduna matam chopagi oina school adudagi tanthok pirakhi masabu school aduda tamba yararoi haiduna matam pumbagi oina tanthok pirakpada Naina gi mama adu mamittagi mapi tana machabu puduna yumda halakhi aduga mathangi sinda amo hotel amada Naina gi mama mapa amadi manau nupa ga punna lakli
hotel adudasu nainagi wak haiba khonjel adu thoglai maduda hotel aduda leiramliba mi sing aduna mamit kuptana yengne leiramliba mi sing aduna karisu khandana ba haiduna chocolate haiba manana ba mapana chocolate ki cake se amata pibiyu hai sinasi loireduna nainagi yumda amuk putle sinasida nainagi mamaga mapaga wari sanare mapana hai nainasi mahaki tonganba school amada tamhanba darkar oi mamana khume nainasi mayamna tamnariba normal oibe school da tambagi tangai fade mahaksu normal oibe punsi amani mahak normal nupi macha amani mama amadi mapana ngangnabasi tabada mahaki maramda khanbada mama amadi mapasi wakhal wajare khanduna naina kaptuna washroom da changduna mahaki wak haiba khonjel adu thoglakpada mayada tissue paper namsinduna khonjel adu thoglaktanaba kaptuna khangjarame piklibi naujaribi angang oiribi naina school da mafam khuding da miyamna mahakpu tongana ubiba laknabiba inthokbiba aduda naina achouba awaba lantheng amaga loinana hinglaki naina na angang oiringai matamgi sinna si loiraduna mathangi sinda naina gi family punna chak chaminari chak charingai da mapana pocket gi lauthoklaga naina da che ama pirame aduga hai bank ta thabak toba aigi imanaba amale mahakna nangi damak bank aduda thabak taunanabagi offer pirakpane madu hangdoklaga paraga yeng asumna naina gi mapana hairakpada naina na bank ki thabak adu pamdabagi matau ulakpaduda mapana amuk makha tare naina madu thabak nate part time oina sum tawgudabani mapagi wafam sida naina na ai thabak pami ojagi thabak thinanabagi damak aingonda hujik matam khara darkar oi nahakna oja oinanabu honarglibase chahi manga sure nahaki leiriba condition aduda asumna mapana haiba horakpada naina du chak charambadagi toklaga tal oina charage haiduna tal hounanabagi damak yam totle mapado amuk changliklaga naina masi amuktadi paraga yengo haiduna chedu pibada nainana ai khutsi paiba yadre aduna kona tapna parage hairei nainana ojagi sinfambo yamna pamjabana atai thabak amata tau haiba yadabaduda mapana hanglei nangna oja oiba pamlibadubo oja amana tha amada maki salary si lupa kaya bu fangbage mapagi wahang asida nainana that nahakna school college tamlingi matamda nahaki khwaidagi pamjaba oja amata leikidabra karigi leitani lei adudi nahakna khwaidagi pamjaba oja du ningsingba matamda maki salary du ningsingbra machanupi nainagi luraba fajakraba wahang asida mapadu khumpham leitana ngayak tangdi tuminna yengduna lei aduga nainana amuk makha tarei salary khaktagi natana masida oja amana fangliba nungaibase nahakna kaidongaida khangloi ai khangi aduga MSc bed amana yumda cartoon picture yektuna karigi arembada leirino mapana asumna wangang lingai tanja asimaktada nainagi mawfanupana sen norkers tagi phone tawre e haiduna hairei sen norkers palakpaduda mahakna ojagi interview yawruba adugi khanbagi phone tawrakpa soidana oiramgani khanduna harauna thinthadana phone adu paiduna wari sai hoi sir ai soidana laksage sir karamba matamdu ubirabano o hangsit pung 13 da ai soidana laksage sir asumna haiduna phone adu thamki nainagi mawpana kari tawrage hanglei masida naina mathurna ai thabak phangle haiduna kanna lauduna chensil laklaga mama amadi mawpabo harauna konsilame aduga amok ai thabak phangle haiduna kanna lauduna chenki mahaki mawng aduda mapadi munna yengdun lewi school dagi la o hairpa numit aduda naina St. Northkers High School school asimaktada mahakna chahi manga chupna tanajarakpa sinfam oja oibagi ahanba lakpa numitni school adugi miteng pham changpham maktada leiriba murti aduda yengduna leiri aduga principal gi room da changlaklaga wari sari principal aduna Miss Mathur nahaki qualification asi excellent ne aduga nahaki thauna adubusu aina thagane nahakpo school asida oja oibagi ayaba adu ai khoina pirabani thank you sir thank you nahak join to yarani nahak Tourette syndrome leiko hoi sir aina khangba pamlibasi nahakna haikibada nahak se school 19 da oja oinana buhonabada mai pakidre aikhoigi St. Northkers school asi fawuna nahakpo mangarak reject toki ai sum khangningdan hangbani nangi leiriba condition aduda nahakna karigidabak oja ama oiba pamlibano sir adugi chair adugi damaktani asumna naina na khumlakba aduda principal aduna
nahak principal oiba pambra haina hanglei nate sir school tarani pana aibo oja oibagi reject tawrakhiba adugumna aina lairik tamlingai mairoi ama oiringai matamdasu aigi Tourette syndrome asina maram oiraga school tarani thoina aibo tanthok piraki tara humdoi subu oina laibak fabadage ai school asida tambagi ayaba fangki aduga ngasina oja ama oiba pambagi damak ai sargi mangda famnare maramde aina school asida mairoi ama oiringai matamda chahi 12 gi mamangda sargi chair aduda Mr. Khan kowa oja amana famlame mahangna aigi punsigi khwaidagi chawba para ama aingonda tambirame nainana wafam asi hairaga haukiba wari matek ama principal aduda lirai numittu school gi function ama tawbu numene mahiroi kharana performance show ama ulame madugi show aduda mahiroi amana wangang ningai dialogue tawringaida aigi thagokku manba khonjal adu kanna thoglake madudagi wangang neba mahiroi adu mahakna show aduda ngangadaba wa adu kaukthokduna latki madudagi show adu loirabu matungda Mr. Khan Sarna microphone paiduna hojik dialogue tawringi manungda langliba laurkliba angangdu kanano stage asida thogla u haina kauthorake madudagi oja aduna kari hairakadage khanduna yamna kina ai stage ta thoke stage ta thokpa adudasu aigi khonjal adu adum thoglake aduga hairei nangi naming kari kawi naina mathur kawi sir nangi thagokpagi khonjal adu thoganganu ai ngamoi sir karigi ngamloidoino sir ai Tourette syndrome na nabani sir ai nangna hairiba anaba adugi maramda hana amukta tadri sir masi neurological problem amani sir amuk aingonda maina chingbadongna tawbani sir adudi nangi khonjal du thokku matamda atopa satra singna di nangonda kari tawrei aigi itawsida makoina aigi itaw tamlaga noksin birai sir adugo oja singna di nangonda kari tawi oja singna di aibu class tagi mapanda tanthokduna thambi sir adudi hayo nangi damakta ikoina kari tawbu yai aikoina nangonda matau karamna mateng pangani sir atai satra singda yengba miteng adugumna aibusu yengbiu sir aigi wahai amadi aigi mawong matauda sar khandu mapi ira chenduna awaba khangjiladuna hairi masi school ne mafam sida mipum khudingmak mahai masing tamba laklibani adubu ngasidi nahakna oina aikhoida karigumba khara tambiramle Sen Norkers school asigi mahut selaga aina nangonda wasakle aikhoina atopa satra singda yengba adugumna nangonda su chap manana yengane asumna hairaga aibo stage adudagi kumthalake bab tabo oja khaktana ningthina takpi tambi aduga afabo oja amanade gyan tabi oja kharana aikhoida thawai happy aigi damaktade Mr. Khan Sarsi aigi thawai happy kiba oja amane principal adunamo Mr. Khana aikhoi khudingmakta mahakna thawai hapire fare adudi aiga loina na chase asumna hairaga principal aduga lakminaraga principal aduna wari lidi National Science Fair aikhoige Sen Norkers school asina haukiba chahi anidagi makok oiduna lai masi pumnamakki credit aikhoige science team ge in charge oina leiriba Mr. Wadiagini masigi chahi asigi oina su aikhoina asa tawi 9A class asida tamliba mairoi sing asina school asigi khwaidagi faba mairoi singni topper khudingmak 9A class asidagi ngaktane aduga 9 ana hairi sir ai hana 9C class asida tamnami sir adu sir hana di F division C leiramdabani sir chume right to education gi makhada nauna hangdokpane mairoi tara mari khaktane adu sir masigi class asina hangna leiribasina karigi makhoi class ki oja adu matam pumbagi oina lip lokre aduna tangai fadan oja ama darkar oibadagi aina nangbu school asida oja oibagi ayaba adu pibane 9F class asigi damak nangna akhanana risk lohaningi asumna wari sanarba matung mathangi numita naina school asida lai naina na ising thaklingaida pion aduna madam adom 9F ki mahiroi sing takpagi lakpa natra hanglei naina na hoi karigino haina hangi kari sunate sum hangbani yam phai haina pion aduna khumlei aduga naina du class changna nabagi damak chatpa howi pion aduna hairei madam adom dana te sitane 9F ti mathaktani hairakpada naina na hoi ai khangi hairaga chatki
aduga mahakna angang oiringai nongma school gi function tawba numita mahaki Tourette syndrome na maram oiraga thagok pagumbagi khonjal thokpa aduda performance oli ngaida mahakna langi haiduna stage ta kaukthokkiba mafam aduda changlaklaga numit adugi waridu ningsingli mahaki anaba adubu sak khangbiduna mahakpu ikai khumna bikhiba mahakna luna khanjariba mahaki oja khangi saktam ado ngasisu mitmangda lepagum ningsingli masini sinpham asida thamoi sengna chachaba oja amagi matik magul haibado sak unarudrabasu wahaina phongdokrudrabasu asengba ojagi matik magulde miyoiba khunaina leiri makhai kaidongaida mangba nairoi ningsingduna thamoi nungda lengdana adum leigani asumna mahakbu pungning thogat pikiba mahaki oja khanbu ningsinglingai tanja asida 9F class ke khwaidagi ngausinaba lairik ta mabungning changdraba mairoi sing adu changlei aduga chokri sing adu magi apamba mawongda niti niyom naidana chingthok tuna famnei 9F class ke mairoi tara mari asina school asigi oina khwaidagi ngausinaba lairik ta mabungning changdaba mairoi singni chokri du amana famge tawbada amana chingthoi aduga kharana churup thakatnarei khara amana jwar sanare amana ponda yokleba yumdagi uchi puduna lai kharana asa thak semle aduga amok khuba khuraga law khongduna isai sakalakle makogi mong singasi naina na yeng thoklaba matungda class changbagi matam yoraktuna naina mahakna hana class ta changduna lai aduga angang singadusu makoi amana amada funaduna innaduna ka aduda mathang changnarakle aduga magi thokpa langduna leinare ngaihak leiraga naina na table da duster thinduna haire aina khoige anobu ojani naina mathur kawi aduga mahaki wak haiba khonjal adu thoglakpada angang singaduna karino hainaduna noksilai aduga naina su nokphet tawduna makhata na haire lairik tamba haiba sidi classroom khaktada natraga school lower khaktada tamgani haibagi akaknaba leite maramasina karigumba matam ama hektada nakhoina aingonda khangningba hangningba leirakpada aibu darkar oiklabadi masi aigi number ni haire aduga mayamduna amuk noksilai aduga makoi mayam adugi maraktagi amana yamna gyan tabagi mawongda nupida ikai khumnau nokkanu hain hairi aduga nainana roll kauba haurasi hairga roll kauba haurai angang singaduna nainagi amuk thoglakba khonjal adugi mataw adu tamduna wak present mem haiduna noktuna roll khumnarei aduga nainana wangang bahaurai aisi Tourette syndrome na nabane masi neurological disorder amane karigumba brain ga pau fauna dabu matamda amuk chingbadawna tawrakbani wak sumaina angang singadu kanna noi nainana makha tarai nakhoina aigi anaba Tourette ki maramda khangningba leiragade aingonda hangba yagani asumna nainana haibada angang amana mem gi ringtone si karino haina hanglakpada aman amok ai haige hairaga naina gi khonjal adugi matau tamduna isai oina saglai aduga makhoi mayam noi mayumdagi ponda yoktuna thamba uchi puruga lakpa amana amok ngasidi aigi usi se chap manana chak haiba khonjal thoglai makhoi su Tourette syndrome naram ladra ataiduna amuk hairei adusu oibi yai aduga amuk amana hairei mem nahak uchi na rap sakpa tarabra asumna hairaga angang singadu text ta thinduna rap saglai naina su angang singaduna tawriba aduda khubak khuduna mateng pangsili aduga mahaksu sakpa yauksilakpada angang singadu isai sakpa leplaga tuminna leiki nainana kaidawre nakhoi isai sakpa leplati aisu nakhoi gummani nakhoi ga chakmani supnagi khenari bahaibobo nakhoi gi khonjel do nakhoi na lepning matamda lepangami adubu aidi ngamde aduga aina mafam sida lagiba sina nakhoi bu mahimasing takwi tambina bagidamagni nakhoi gi rep adusu sakpa loiribanina class amuk hawrasi yarbra asumna hairaga chokri aduda famthabada chokri du tektuna naina leimai da tui aduga angang sing aduna kanna noksile machet taraba atekpa chokri adu ningthina samjinduna oja sing tuhange khanduna kari su tawdaba malhanduna angang sing aduna thawoina thamlibani onthokna mathong chadaba school asigi mahiroini asumna numit adugi class adu loisin khiduna school gi hap thaba matamduda lairik tamningbagi wakhal leitraba 9F class ke angang nupi macha kharana aikhoi gi anoba lakriba miss si tarai na school si thadoklaga chatki kadoba mande asumna hainare aduga school gi sanafam lampak adugi machi amadana
9A gi nupi macha leibadu 9F ki ngausinna bu nupa macha kharana yengduna leiri aduga hainari asigi nupi sida ngaubudo to masidi aikoina lamba phangadabu nupi nate masigi nupi se 9A class ki topper ni aduga amaduna mu hai aisu 9F ki topper ni kaino asumna hainari ngaida atopa satra kharana sanariba bol adu makhoi gi manakta tarai aduga bol sanariba nupa macha khara aduna hairi he 9F ki failure bol du pass tawro asumna yamna usitana hairakpa aduda 9F ki satra aduna compass na thindatuna bol adu nungsit thoalame aduga nungsit amata yaudrba bol adu langsilame adudagi makhoi khut thanaduna school gi sanafam ground aduda namna duna funaki madudagi pion aduga school adugi ocha wadiaga makhoi ani changlaktuna khamdoi aduga principal gi ka da puki principal gi ka adugi mapanda lebhanduna thame mathangi numit amada naina class changlakpada 9F ki nupa macha amana chair paiduna nupa macha amada kanna thombada wan thaduna leimaida tai masidagi nainana pakhatuna chelaga pau tamnuruba matung pion aduga lakminai makoina yengba changlakpa matamdudadi makoi famduna karisu taukhidabagi matawgum leirammi onthokku makhalge mahiroi singni class tauringaida chewingum chaduna desk adugi makhada masing khangdana napsinduna thammi nainana blackboard ta onsinduna iringaida makoi pulap class tagi thokiba khara aduga amuk nainagi phone number ga photo ga loinana che namduna lambi da thetoki school gi bus ta fawba che edu thesin ba thengnabadagi piona che edu lokthoi angang sing aduna che thetokpadagi lambi chatpa thengnaba mi singna naina da call tawraki maikhet maru dagi lokthokuna chok ta hapsinduna angang sing aduna thamba chok adu naina na irubada pokhairakpada makhoi mayamna noksele naina na school dagi yum da hanba matamda thau konadana ba haiduna thau khaidoklame makoina thau khaidokpadagi naina gi gari lambi da lepa kayani onthokna lamba leitana fatkidraba school asigi 9F class asigi mahiroi singni school asigi khwaidagi fatabada natana atop school singda makoi gumba mahiroi sing thirurabasu khara wana thokani aduga amuk nongma nainana class changlaktringaida liquid nitrogen sijanaduna dustbin da plastic ball mayam ama hapsinduna thamlaga nainana class ta changlakpada ball sing adu paithokduna pokhai halakhe masidagi naina yauna 9F ki mahiroi sing adu principal gi kada kauduna wari sanarami aduga school adugi oja wadiana principal da sir makoi se school asidagi tanthokiba tangai fadre asumna hai principal aduna su chummi haina hai wafam sitabada nainana pakatna angang sing adu bu kanthokladuna makoi gi michangda principal aduda hairami sir aina makoi da liquid nitrogen gi maramda explain tawnana bu hona rubane ai soikre sir aina madu pokhairакꯀꯅꯤ haiba ai khantharudre ai tasengna soikre sir angang singna tawbonate madu aina tawkhibani nainagi wafam sida wadiana miss mathur madu tasengna nangna tawboni haibagi proof to piba ngambra nahakna aikoi si apangbani haina khanbra 9F class ki mahiroi sing asina maram oiraga school asigi mahiroi khuding maksi loina chenthaduna awaba piga dawre haina hairi aduga principal aduna angang sing adu class ta chatlo haiduna chalhanki aduga principal aduna naina da makha tarai miss mathur thokriba thodok tu angang sing na tawbone haiba aikhoi khangi nahak na makhoi bo haujuk fawba kannana bo honari naina na amuk hairi sir angang sing asigi plan tawba haiba makut masa hai singba intelligent oiba makhoi ge wakhalon sing asi aikhoina achumba afaba lambi amada takpiraga sijinna halabadi nongmadi soidana aikhoigi school asigi chawthok chaningai oiba mingchat soidana purakani haibase aina thajai sar matang sida wadiana amuk haire miss mathur mado apangbagi manglani makhoina kaidongaida school asigi afaba mingchat purakpa ngamloi kaidongaida makhoina mai pakpa ngamloi nainana ngamgani hairakpada wadiana nangi si aingonda singnari rahanglai nainana principal da sir makoi da hona nabagi matam kharadi piba tangai fade sir principal aduna matam di kaya mukno nangna nang amadi 9F ki oiba akak naba matam amadi piu sir tha mari muk final exam fawdang de matam pibiu sir oh aduga tha mari gi matung dana kamdauba sir adugi matung dadi makoi gi final exam ki result adugi matung ina sir na pambado tobiro adubo lakadori ba tha mari si fawde aingon da karimata hangbirakanu sir
प्रिंसिपल अदुनसु नाइना माथुर की वाफम अदुदा अरोइबु ओइना अयाबा पिरमे नाइनासु हराउना थैंक यू हायरगा चटके अदुगा क्लास ता चंगलकलगा नाइना ना चोक पाइदुना ब्लैक बोर्ड ता खेतुना चिंगलगा ताबदा यामना नुंगाइतबा मखोल अमा थोखले अंगांग सिंगदु नाकोंग मेंसिनै अदुगा नाइना ना हंगलई नखोई मसिगी खोंजल से ताबदा नुंगाइतबा फावब्रा चही तरा तरेट की मतुंगदा आई अमुक हना मसिगी अरांग खोंजल से स्कूल सिदा तारगा लाक्लबने नखोई लांगबगी खोंजल अमदी चोक की खोंजल से असिगुंबा लांगबसे नखोई पुंसीदा मखा ताना अदुम चथखिगद्रा करीनो नखोइना पामसे मसिगी चोक से मयाइदा थुदेक्लगा येंगसे असुमना हाइदुना चोकतु थुदेक्तुना ब्लैक बोर्ड अमुक चिंगी अदुगा हाइरई मसी ओइरदी नखोइना ताबा नुंगाइतबा खेतपगी खोंजल अदु थोक्लम मरोइने मचेत अमा थुदेक्खिबदुना चोक सिदा अहोंगबा खरा लई करीगिदमक्ता होंगदौरिबनो अदुगा करीगिदमक्ता होंगलोइदौरिबनो हाइबगी खेनबदुनि मसे लाकदौरिबा नखोइगे फाइनल एग्जाम फाउबदा लैरिबसी था मरिगी मतमने नखोइ हौजिक नसा नसाना लेपो चोकना अहोंगबा लैखिबा अदुगुमना नखोइसु नखोइगी पुंसीदा अहोंगबा खरा लैबा पामरा नत्रगा हानगुमना मीना ताबदा नुंगाइतबा अरांगबा खोंजेलदो अदुम तहनबा पामलिब्रा हयेंग पुंग मापनदा अमुक चपचाना उनसे करीगुंबा नखोइना हयेंगसि स्कूल लाक्तबा तारगदि पुंग मापनगा मिनिट 10 चटपा मतमदा स्कूल असिदगे आई रिजाइन तौबगी चे अदु प्रिंसिपल पीगने असुमना हाइरमलगा नाइना क्लास असिदगी थोखे अंगांगसिंग असिसु ngasiगी मिकुप असिददि मखोइ हानगुमना नोखिद्रे मखोइगी माइथोंगदा अहोंगबा खरदि उबगुम तौई अदुबो हौजिक मखोइना करी खलिबनो करी तौरकदबनो हाइबदुदि चपचाना हाइबदि ngamdre असुमना नुमित असि लोइखिदुना मथंगी नोंगानबगी नुमिता नाइनाना हाइखिबा मतुंग इना पुंगफम अदुमक्तदा अंगांगसिंग अदु लाक्त्रबदि महाक रिजाइन तौरगे खंदुना रिजाइनेशन लेटर मा पाइदुना क्लासरूमदा फमदुना अंगांगसिंग लाक्पा ngairi अतैगी क्लास हौनख्रबा फावबदा 9F के नाइनागी अंगांगसिंग अदु लाक्लमदे यामना कुइना ngairबा मतुंग हाइनखिबा पुंगफम अदु यौरक्लबदा अंगांगसिंग अदु लाक्लरोइ खंदुना नाइनाना फमलंबदगी हौगतुना चटके तौरिङैदा अंगांगसिंग अदु चंगलई नाइना लोना मोमो नोक्चे माकी वाफमदा अंगांगसिंग असिना खरा मखै इनबा यानिंगबा हौरे खंदुना अदुबो अंगांगसिंग अदु चंगलकपा लोइरबदा अंगांग अनि अमदी लाक्पा उदबदुदा नाइना हराउरंबा माइथोंदु मक्सिनकी अदुगा थंगनबा मिकुप्ता अंगांग अनिदुसु तपना चंगलई मसिदा नाइना थामोइदा अपेनबा ओइरमे नाइनाना अंगांगसिंग अदुदा हराउना अदुदि ngasidi मैथ्स तगी हाना ताकबा हौरसिरा हाइबदा अंगांगसिंग अदुसु लाइरिक लौथोक्तुना नुमित अदुगी क्लास अदु पुकनिंग चंगना हौखि अदुगा मथंगी सिंदा सेंट नॉर्कस स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम अमा पांगथोकले हाइरिबा थौरम असिदा स्कूल असिगी प्रिंसिपलना वा nganglakle चही खुदिंगे हौखिबा चही सिंदा अखोइगी स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम पांगथोकबा अदुगुमना हंदकी चहीगी ओइनसु इकाई खुमनबा उन्ननबगीदमक स्टूडेंट काउंसिल गे हेड ओइना लैरिबा स्कूल असिगी ओजा मिस्टर वादियाना स्कूल असिगी टॉप ओइख्रबा महिरोइसिंगदा प्रीफेक्ट बेस खुदोल तंबिननबा हाइजरी लोइनना ngasiगी थौरम असिगी मरी लैनना वाई खरसु फोंदोकपिगने असुमना हाइरगा वादियाना वाई खर फोंदोकलमे नखोइदा खुदोल तमलिबा प्रीफेक्ट बेस अदुगी थौदांग खुदिंगमक्तो नखोइना पांगथोकपा तंगाई फदे नखोइना करीगुंबा नबुकनिंग सोंथरकपा चिंगनाबा अमा हेक फाउरपा मतमदा नखोइना निंगसिंगदबने नखोइदा पीरिबा प्रीफेक्ट बेस तो नंगीदमक्ता नते नंगसे प्रीफेक्ट बेस अदुगीदमक्तनी हाइना खनगदबने असुमना हाइदुना तिल्लिबा मयामदुना खुबा खुदुना थौरम मदु लोइसिनकी अदुगा मथंगी सिंदा नाइनाना महाके 9F की महिरोइसिंगबो प्लेग्राउंड अदुगी मची अमदा ओइना लाइरिक ताकले नाइनाना हाइ ngasiदी अखोइ मफम मसिदा ओइना क्लास तौरसे अदुगा ngasidi अनौबा मवोंग अमदा नखोइगी रोल कौगनी रेडी लेरो हाइरगा नाइनाना अंगांगसिंग अदुगी ममिंग अमममता कौदुना अंगांग खुदिंगी येरुम अममम लंगे मखोइ खुदिंगमक्ता लोइना लंगबा लोइरबा मतुंगदा नाइनाना हाइरई आइगी येरुम 13 दो फुल अटेंडेंस ओइरे याम नुंगाइरे नखोइदा अइना पीरिबा येरुमदो अफुटपा चाबा यारबा ngakतने नखोइना चानिंगलदी चाबा याइ अंगांगसिंगदु येरुमदु खोक्तुना चाइ मतम सांगना मथोंग चादन हौरकपा अंगांगसिंग ओइबना खुदक्ता पोमोन ओलहनबदी ngamdabaniना खरदी अदुम ममी तारी येरुमदु पाइदुना अमगी मकोक्ता थोमदुना थुगाइरगा मकु खोक्तुना चाबसु याउरी नाइनाना मखा तारई येरुमसिंगदु मफम अमा हेक्तदा मथक्ता लंकले अदुगा येरुमसिंगदु
नखोइना ताहंदना ओकले मैथमेटिक्स ना हाइरी मदुदे येरुमदुना मथक्ता पाइबगी इक्वेशन दो मदुबो पैराबोला हाइरगा खंगनै नखोइना मैथमेटिक्स के इक्वेशन से सुंगपा पादना येरुमदु नखोइना ओकले मसिना ताकपदी नखोइ से हानना मैथमेटिक्सियन अमा ओइरे हाइबसे ताकले मरम मसिना नखोइना तमगदबसे इक्वेशन खक्ता ngaire patang sida angang amana hairei ma'am uru khakta ngaire mathematics khangdrise madi chongthoklaga matung da tai angang mayam do noi aduga uru hariba angang nupi macha aduna amuk ngasi lebak pokpane aduna ai yerum thengba yade adugini haina hairei aduga naina na angang sing aduda amuk hairei adubo uru na tawribaduna aikhoida physics khara tambire uru na chongthokna bokhona bada mahakna force ama apply tawi force is equal to mass into acceleration aduna uruna ikhoida newton ge law of motion do tambire walking chatpa famthaba haugatpa chenba masi puna makse aikhoina hana loina tamkhraba haikraba ngaktani aduna hujik aikhoina tamgadabasi equation khaktani nainana 9f class ke angang singda lairik takpi bagi mong asida berenda da leptuna 9a gi topper angang nupi masa aduna khangningna thawai tana yenglibadu wadiana class ta changanki aduga angang amana muk hairei ma'am aikhoina hana loina khangkhraga karigi aikhoina school da matam manghalino nainana aina haina na bhonarise nakhoi gyan tadre asumna haibada amana amuk hairei ma'am aikhoina kanna honarabasu 9a gi satra singdona tawbadi aikoi ngamlaroi aduga amana amuk lepkhatlaga 9a gomna oibasu aikoi pamde school sida prefect best asina achoba drama ama sanabane angang amana amuk ma'am makhoina tawribase prefect best khaktagini asumna hairakpada nainana masi prefect best khaktagi wanate nakhoina bu pamlagadi nakhoina sagi prefect best ama phangbu yai nakhoi chap manana khudong chaba phangba darkar oi aduga angang sing aduna mathang amuk hainarai kadai dagi khudong chaba manabano masigi school sigi oja sing sina kaidongoida aikhoida prefect best pirak loi tasengbagi di angang sing asina hairibase chumbasu yauri maru oina wadiana makhoibo amuk hana afava mahiroi oiraklaroi daba matagum ataidagi khara tongana thambagum tawi masigi matausi khara ngauksin nazarabasu angang sing asina khangi masidagi naina mathurna wakal tawraba matung principal gi kada changlaktuna wari sari matang sida wadia changlaklaga principal da sarna aibo sarga unanaba kawibra kawi phambiu miss mathurna 9f su prefectship phangba yabagi khudong chabadu laihenba pami hairi wadiana khara karemnabagi mawongda sarna phagi tobiri rahanglai natte aduga nainana amuk karigi nokningino mr wadia technical oina prefectship se khuding makini maramasina 9f su madugi chance to phangba pami sen notkers ki mahiroi ama oina prefectship ki damak makhoida ayabado lehenbiu natraga sargisi wakhal wabirira 9f tagi kanaguma mahiroi amana prefect oiraklagadi haiduna nainagi wafam se tarba matungda wadiado famtharaga hairei prefectship ki damak eligible ohelo haibaneba yai fajai wafam duda school sigi student council gi head ama oina aigi athingba amata leite adubu nang khanglamlani haina khale mahiroi amana prefectship ki damak eligible oige hairabadi mahiroi ado final exam da 90% gi mathakta mark score tobu mathau tai 9f ki mahiroi singna kaidongoida 90% mark score tobu ngamloi haiba matagum wadiana makha tare miss mathur 9f ki mahiroi singdo pass tang tobu ngamladi yare karigumba 9f ki mahiroi sing aduna 90% score tobu ngamlagade ai isamakna makhoida best adu khusinnagani thank you sir asumna hairam laga naina haugatuna chatke tawbadagi leplaga hairame mr wadia 9f ki damakta batch amadagi hena thorang togduna thambiyo wafam si hairam laga naina principal room dagi thoglai mahakna tholakpada 9f ki mahiroi sing adu playground adugi machi amada ataiga manadaba yamna niyom naidaba mong amada sanaduna leiba adu ubada mahakna wadia amadi principal da hairam libu wafam aduga angang singsina leiram liba mawong asiga ani si khalubada naina wakhal wajarame aduga mathangi numit amada parents meet pangthokna nabagi damak mama mapa sing school asida lakpa honare adubo 9f class asigi oinadi haujuk fawba mama mapa kanasu laktri nainana yamna kuina ngaiba yaba ngairaba matung lakmandrabada atopa class ki oja singi mamangda ikaina thoglakhi thoglakpagi lambida wadia thengnaduna wadiana hanglai kamdorage nangi parents teacher meet chibo nainana
चा कप मंगा थकपु लोइरब फावा पेरेंट्स अमत लाक्ट्रे असुमना खुमे वादियाना नंगदी क्लास तौबसु प्लेग्राउंड ओइना तौबनिना पेरेंट्स टीचर मीट असिसु अंगांग सिंगदुगी युम युमदा चलगा ओइना तौबु याई कइनो असुमना हाइरकपदा नाइनाना नोकलगा अदुदी अरोइबदा सारगा इगा वाफम अमा अमुक यानरे थैंक यू असुमना हाइरमलगा नाइना चटकी वादियासु येंगदुना लेहोइ अदुगा नाइनादु 9F की अंगांग सिंग अदुगी मयुम थीदुना लाई अंगांग खर पुल्लगा ज्वार सानेदुना लेरमे मयामदुगी मरक्ता माकी छात्र अमा यावरंबा अदुदा नाइनाना रविंदर कइदौरगे ngasi nangi parents puraga school da laktradi asumna hanglingaida police la ai haiduna police na tanabadagi angang singdu chenki nainana angang adubu kauduna lehoi aduga angang nupi macha ama amuk thengnare nainana angang aduda ngasi parents meet ni nangi ima baba school da laktradi kaidaurage hangbada angang aduna imadi kaithel da nga yonba chale aduga ipadi aikhoiga leiminade haina khumlai aduga angang nupi macha adu ising teng puba gari amada ising yananaba patra ama paiduna krik krik inana chensinaki aduga aswin kawba angang amagi manakta amok lai angang adusu mamaga loinana kaithel da manama sing yonduna leirame aduga mathang angang sing adugi manakta chatuna makhoigi punsi mahingi matangda mama mapa sing aduna nainada wari saraki makhoi khudingmak nomagi chara tanba imungi macha ngakto oirame asumna mathang lakpana kilam hairiba angang adusu karwas ki thabak yauduna leirame aduga amuk aroibo oina angang amagi manakta lakpada angang adusu cycle workshop amada thabak suduna leirambadu nainana thengnaraki asumna angang singadugi yumda mathang chatpada numitsu tasinkre naina angang singadugi matangda wakal tauraduna lambi da gari thauduna yumda halakle mathanggi numita angang singadu makhoigi classroom da changlakpada blackboard aduda sports room da oina unasi haiduna iramba adu thengnabadagi angang singdu sports room da oina lai mafam aduda angang singaduna famnanaba table chokri singadu nainana sem saduna leirame angang singdu changlakpada nainana lao famo haiduna famhale aduga ngasai jwar sanaduna leiramba angang ravinder mahakti tongana famanduna nainana hai ngasigi class asidi rabinder na takane asumna hairaga nainana rabinder da jwar chebu amapi angang do ingak na yengi aduga nainana amuk rabinder da makha tarai nangna adugi jwar chedu sanaraga paisa kayam tanba ngame aina masi hange haiduna nang mind tawgunu rabinder na khumlai karigumbada tha amada lising nipan aduga karigumbadana tha amada lising tarani thoi tanba ngame nainana o adudi fattabadi natene adudi nangna ikhoida khara tambiba yargadi tambiyo asumna haibada karino memna hairibadubu haiduna angang aduna khumlai nainana aina hairisi asengbani oru asidagi calculator si aingonda piro angang duna calculator adu nainada pi aduga nainana rabinder da makha tarai aikhoi hojik lairisi aiga tharaga aikhoi punna mi tara mangani 15 into 8000 si kaya tai rabinder 1,20,000 haina rabinder na khumlakpada chumbadu da nainana momo nokche aikhoi na masigi thabak si tawu matamda aikhoi tara manga gi manungda mi ahum police na phakre haina khalasi aduga bel da thokna na bagi damak mi amagi lupa lising taruk ka chahum yankai fine thire adu oiragadi aikhoi na phangkiba lak amaga lising kun adu dagi kaya lemgani rabinder na yamna thuna khanthadana lak amaga chamapan yankai haina khumlakpada angang ataidu ngakladuna mamit yengnai nainana amuk makha tarai lemniba paisa singdu aikhoi tara manga da chap manani yenthokpada lupa kaya thungnagani rabinder na yamna thuna lising taruka chatret kunthra haina khume aduga hanglai ado mem na toba pambiri sibu karino nainana aikhoina hisab toba matamda calculator darkar oi nangse calculator gi test tobani adubo nangna mathematics si maithiba pire wafam asi hairaga nainana rabinder gi manakto changsilaga rabinder nahak si isorna pirakpa karigumba khudol khara nangonda yauri nahakna masibo yamna haisingna afaba lambi da sijino nahakna sel thanabagi lambi sida chatpa pamnabasu lambi sida legal oina sel thanabagi tamba yai lambi sorokta jwar sanabadu nataba prithvi ki khwaidagi chawba stock market haiba government authorized toba platform aduda sel thananabagi damak tamba yai aduda nahak top investment banker amo oyo adubo nahakna maduda changnanabagi damak nahak karigumba kharadi sem sabatai nahak ningthina lairik tambatai
asumna nainana haiduna lambi sorokta jwar sanaba angang adugi fatraba hainabi adu semdok khalami aduga atopa satru sing aduna mathang mathang magi afamba sing hainarei ma'am mahakse maths ta afaba satra ma oire isorna pithore e mahakse aduga lemhori ba ikhoidi kari tawtare aduga amana amo asumbani ma'am school amada angang khara khakta intelligent oigani lemhori ba ikhoi sidi arembada mangladra amana lepkhatlaga amuk hairei mahak na harise asumbani ma'am aise tasengna asiba miga chap manare kanadaba mi ama oire aidi science maths aduga geography fawada zero ne aigi puksisu zero manbani hairakpada mayam du noi aduga nainana amuk hawgatun wa hairei kilam nahaksi mechanic shopta thabak subu yawiko karigidamaktano karna second gear dage fourth gear na hena yanglise mem maramde fourth gear na friction hanthai adunane wheel du yamna yangna chelido asumna angang dunu khumlakpada nainana mado physics ni haina hairei aduga angang amada amu tamana nahakna insang thongba matamda karamba matamda thumthai haurakpada thakadra angang aduna haurakpada kaidongmida thakloi mem matam pumnamakta loirakpada thakani karigumba haurakpada thaklagadi mem mahido yamna yambanina insang mulakpa matamda thum yaklane nainana karigumba pot ama hektada thum hapsinba matamda chot chot lawhale mado chemistry ni nakoi khudingmak nakoi ge notebook adugi aroiba page aduda hangdo minute 10 gi matam lo aduga khalo adugi matungda nakoi nasa nasada yaujaba akiba pamdaba hainadaba fataba nasagi nawong na tawsing adugi maramda page aduda iyo nainagi wafam sida angang singdu ngaiha khalaga iba hawi aduga iba loirba matung nainana hai nakoi gi punsida nahan makai yudunu leiramba nakoi gi akiba fataba hainabi singdo nakoi nasada sum yahundunu leirabadi nakoi gi punsida fataba ma oirani aduna ngasidagi nakoi nasana sadagi lapna pairaga chalan khradabani asumna hairaga aiba chena singadu segairaga chegi aeroplane amamam sahallaga lao pahelurasi hai aduga makoi pumnamak school adugi building mathak aduda lepraga painanaba sem saduna lei nainana angang singaduda hai ngasi hairiba numit asidagi nakoi gi fataba akiba asonba mayamse mangkhraga nakhoida thona leiba pangan kanba ama oiredabani nakoi gi fataba pumnamakto chalhan khrasi asumna hairaga chegi aeroplane singadu paihanke masidagi nainana 9F ki angang singasina khangningnaba araiba method sing sizinaduna afaba mahiroi amamam ohenabagi pandamda takpi tambiba haurame lairiki syllabus ka mari leinaba sing practical oina angang singasida utuna taklame laboratory da tongan ba experiment sing takpi tambirame tongan ba mafam sing da puduna thaudok sing taseng na uhalame numidangi matamdasu nainana angang singadu da takle mahak na hai nakoi khanglabra kharang alingai aribu matamda tawramlisi jahaz singsi numidangi matamda maigai khangnanabagi makoida compass leiramde jahaz adugi maigai khangnanabagi damak sailor amadi captain singna makoigi makutu sumaina thame aduga polistar sina makoigi chatkadaba lambidu uhale angang singasi mafam kayada puduna asa athak pijaduna angang singasin nungaijaba mawong matau singdu nainana harauna yengjarame nainana angang singasida yamna laiba mawongda khangananabagi takpi tambibagi mawong asida angang singasisu thawa yaurame 9F ki angang singasita natana school asigi topper oiriba 9A gi mairoi sing phawba nainagi teaching method asida pukning singsilame 9A gi mairoi sing adusu makhoina tawribadu hek yengje aduga 9A gi angang singasina 9F ki angang singasibu tinaba loinaba pamnamdabadu 9F ki angang singasina lairik ta thawai khara yawu urakpada 9A gi topper nupi macha aduna 9F ki mairoi sing adubu tinaba loinaba pamba horaklame nongma topper nupi macha asina hai aikhoina science project ama paikhale madu yenglusi law haiduna yengba changminarei aduga nupi macha aduna project adugi maramda hairi yengo leiriba solar panel singse adona khoi photovoltaic principle gi matangda khanglaba natra wafam sida 9A gi topper nupa macha aduna makhoibu yamna hanthana khanbiba mawong matau amada hairei natasa makhoina masigi maramda gyan taba khangba ngamloi masidi solar leiba mafam khaktagi wane makhoigi lamdubo solar leiramgadrane nupi macha aduna toklo yare haiba matagum tapna akse haina kaurei aduga akse hariba nupa macha aduna yamna usitan amuk makha tarei
नखोई मेदाम नैना तंबीबा बास्केटबॉल ट्रेनिंग दुबु कमदौ खरगे हंगी मखोई कनामतना खुमदे अदुगा ngaihak leiraga makoi solar panel gi project aduda munna yenglaga 9F ki nupi masa aduna hairei nakoi na semliba solar panel gi model si masigi oliba direction si soire solar panel gi mayun singsi south to ongadabani greek amade roman city singda makoi gi yum gi thongnau hapagi maungumna nakoi gi leidiba numit ki position si fix oina leibani aduna nakoi gi solar panel singsi khara paikhatna 19 degree gi angle da thamgadabani 9A gi mahiroi sing aduna singtha bidraba 9F ke mahiroi nupi macha amana adumna hairakpa aduda 9A gi topper Natasha na hairei tamana nangna madu matau karamna khanglibano haide nangna kadai dagi tamlubano haiba asumna hanglakpada makoina usitpidaba mawong aduda tamana na basketball sanabadagi khanglakpani haina khummi aduga nakanda blackboard ta equation ama solve tawriba 9A gi nupi macha aduna hairei akse masigi equation si ai solve tawbu ngamdre kadaida lalibano haibado ai khangba ngamdre asumna hainaba aduda 9F ki nupi macha oruna asumna hairei aina khanbada nangidu Einstein gi equation du sizinnagadaba nate Planck's equation oina sizinnaraga solve tawgadabani asumna hairaga 9F ki nupi macha aduna chokka duster ga lauraga makoi gi equation adu solve tawbirami 9A gi nupi macha Natasha na makoina same sariba project aduda fix tawba napsinba yadre haiduna tawba aduda 9F ki nupa macha aduna mahaki pocket agi gam ama lauthoklaga masina nappa yabar yengo haiduna pirammi masigi tanja sida makoi gi oja wadia du changlaklaga kari kari tawraba pairibadu karino asumna hanglakpada 9F ki nupa macha aduna aigi ni sar aikoi gi cycle gi dukanda cycle tire puncture oibagi fotpada sizinabani sar wadiana 9F ki angang singa sida khara hanthana yengba mawong matauda hairei ai amade aigi timna national science fair gi damak project ama sem sabane mafam sida tawribasi cycle puncture oiba fotpanate yam phai nahakna tire puncture oibada kamdowna fotkani khanglibado get out asumna haibadagi 9F ki mahiroi singdu mafam adudagi thoglaki wadia gi wahi aduda 9F ki atis haibu nupa macha adu thamoi sokna mamai da ising chai sinduna kappa khangle masigi matungda amuk nongma 9A gi topper oiriba akse amadi 9F ki atis makoi ani school asigi library da funarame makoina funaba adu naina na khamdoi naina di mahaki anaba turret syndrome na maram oiraga pakatba thukatpa asiguma matamdana hena mahaki thagokpa gumbagi nungaitaba khonjal adu thoglakpa hele angang ani khanaba sidasu mahaki khonjal asi yamna kan thoglame staff room da changduna ising thakchinduna mahaki thoglakliba khonjal adu fajinabu honari wadiana hairei 9F ki angang singsi makoi mahiroi ama oibada matik chadaba fataba angang ngaktani wadia gi wafam sida nainana Mr. Wadia nahakna khalibadubu karino fataba mahiroi amata leite fatribase oja khaktani 9F amadi aigi marakta oiningba ma oisanu mado makhoiga aiga gi maraktani ai hojik lengdana makhoigi oja ama oina adum leiri aduga makhoisu aigi class adumak yauri asumna haiduna naina hogatuna thoglai aduga mathangi senda hotel amada naina gi maufanupa ge birthday gi thoram ama pangthoknana bagi damak mahaki imung manung punna hotel amada laktuna famle hotel adugi mi aduna kari chaning bano kari pambano haina mathang hanglakpada naina da amuk hanglai naina di school gi amadi mahaki mahiroi singi da makhanbada wakal nungai fam khanglamde school da thokliba thaudok sing adu ning singlubada awabu wakal aduna naina gi nungai taba khonjel adu henna thoglai mahaki turret syndrome na maram oiraga thagokpa gumbagi khonjel aduna hanglakliba adu khumbang ngamlamde masjid hotel gi miduna kari sukhan kidana ba haiduna naina gi mapan oina achapot adu hairame naina gi thoglakliba khonjel aduna maram oiraga hotel adu da leiramba mi sing adu ngakladuna makhoi pumnamak naina da yengduna lei aduga naina ga mahaki mapaga naina gi thabak ki matangda wa khara sungangnari mapanade school gi thabak adu pamlamde naina nasu bank ki thabak ti ai sukpam pamde aina pambade mairoi singbu takpi tambibagi thabak asini haina khumlamai asumna wahi khara ngangnaraba matungda makhoigi birthday gi thorum adu harauna pangthoki aduga mathangi numita wadia amadi mahaki 9A gi team aduna national science fair gi damak sem sariba project adu oja singi mamangda utnanaba sem sari wadiana hauro haibadagi 9A gi topper aksena haiba haurai
नुमित की मंगाल सिना फोटोवोल्टेक मटेरियल दा येइबो मतमदा इलेक्ट्रिसिटी दा ट्रांसफॉर्म तवे सोलर सेल असी फोटोवोल्टेक इफेक्ट के प्रिंसिपल अदुदा युमफम ओइरगा सेमबने अखोई हौजिक अहानबदा मसिगी प्रैक्टिकल से हाने येंगलसे अदुगी मतुंगदा मसिगी प्रोजेक्ट असिगी मरमदा डिटेल्स तो अखोइना हाइजरकलगे असुमना हाइरगा मखोइगी प्रोजेक्ट अदु प्रैक्टिकल ओइना उतुना येंगनबा हौवे अदुगा अमुक मखा तारई मसिगी हेलोजन बल्ब असिना नुमितनि हाइना लौरसे नुमित की मंगाल सिना परपेंडिकुलर ओइना ग्लास असिदा येइबो मतमदा अखोइना मैक्सिमम ओइना एब्जॉर्ब तौबो उगने असुमना हाइरगा मखोइगी प्रैक्टिकल अदुबु येंगलिबो ओजासिंग अदुना खुबा खुदुना हराउबा नुंगाइबा फोंदोक्लमे मसिगी मतुंगदा प्रोजेक्ट अदु ngaihak mathau tawramlaba matung maikhu karaklaga ahouba khonjelga loinana pokhairakhe asigumba pakhatpa thukatpa thogdoksing asi thokpa matamda nainade mahaki Tourette syndrome na maram oiraga mahaki nungaitaba khonjel adu hena thoglakliba adune mikup asidasu khonjel adu hena thoglai pokhairakpa matau aduda wadia sungakladuna ai soikre amukta ngakpiyu haiduna oja singda hairami प्रिंसिपल अदुनसु करी लेबगे हाइबदो निंगथीना अमुक्तंग येंगो हाइरमलगा ओजासिंग अदु क्लास संगनखि ओजासिंग थोकरबा मतुंगदा वादियाना 9A गी माइरोइसिंग अदुदा करी तौरे हाइदुना येंगसिले अक्सेनसु कमदौनो तौरिबनो खंगबो ngamde सर अइखोइना कायारक हना निंगथीना चेक तौरगा पांगथोकपनि सर करीसु अकाइबि यावखिद्रबनि असुमना हाइनारगा वादियाना कोयेंग येंगलकपदा पोखाइरकलिबा अदुगी मरकता 9F की अंगांग अमना पुरकपा साइकिल फोटपगिनि हाइबा पोसक अदु यावरमबा थेंगनखि मसिदगी वादियाना 9F की क्लास ता पोसक अदु पुदुना चंगलखि अदुगा वादियाना आर्टिस्ट हाइब अंगांग अदुदा मसिना हाकि नत्र हाइ नाइनाना कैदौरगे सार हाइना हंगलकपदा वादियाना मिस माथुर नाहाक पाउसि ताबदा सोइदन नुंगाइबा फोकने सेंट नॉर्कर्स स्कूल असिगी चाउथोक चनिंगाइ ओइबा प्रोजेक्ट मचेत ताना काहेले नाहाके ब्रिलियंट ओइबा महिरोइसिंग असिना मसिगी दायित्व पुनमक पुगदबने मिस माथुर नाहाकना हाइखिबदाइने फत्तबा महिरोइ अमता लेते हाइना असुमना हाइरगा अंगांगसिंग अदुदा अमुक ओनसिलगा वादियाना हाइरि प्रोजेक्ट असि काहेनबो होनबदा महाका लोइनना नखोइ कना कना यावे मसिदा अंगांगसिंग अदु मथंग मथंग तपना लोइनमक हौगतनरई अदुगा अमुक मखा तारई मिस माथुर नाहाके अंगांगसिंगसि यावदना अहांगबा क्लासता ताकपि तंबिनबा सेम सारो स्कूल सिदा ngasina 9F के अरोइबा नुमित ओइरनी आई प्रिंसिपल गा उनरगा वारी सागने असुमना हाइरमलगा थोके अदुगा प्रिंसिपल गी रूमदा नाइनासु कौदुना वारी सानरी प्रिंसिपल ना हाइरई था तरुक संगना मसिगी प्रोजेक्ट असि सेमनब होनरपनी अदुबो सेंट नॉर्कर्स स्कूल असिगे इकाई खुमननिंगाई ओइबा प्रोजेक्ट असि 9F न मरम ओइरगा पुंगमांग मांगनख्रे मखा ताना 9F से स्कूल सिदा थमनबगे मखोइगी अफबा मरम अमता हाइरउने मसिदा नाइनाना खुमलई सर सारना पाम्बा मखोइदा पिनिंगबा पनिशमेंट दो पिबियो अदुबो अंगांसिंग असि स्कूल असिदगिदि तानथोकपिगनो मखोइबो एग्जाम थाबा सिमतंगदि याहनबियो सर प्रिंसिपल ना हाइरई 9F की महिरोइसिंग असि एग्जाम पास तौबा ngamgani हाइनन हाकना आशा तौबरा मसिदा नाइनाना अइंगोंदा वाहंगदुगी पाउखुमदि लेते मसि एग्जाम खक्तगी वानते सर मसि मखोइगी फ्यूचर की दमंगनि सर वादियानादी 9F तानथोकिननबा यामना कन्ना हाय अदुबो नाइनाना nganthorakliba ओजा अमगे मरिक चुमलबो वाफम असिदा प्रिंसिपल अदु वाखन खरा खंथरखि अदुगा हाइरई फरे मखोइ एग्जाम पीबगे अयाबा अदुदि पीरगे अदुबो मखोइ एग्जाम यौद्रि फावा स्कूल असिदा लाकपा याररोय मखोइ स्कूल असिदगे तानथोए मखोइना मरम ओइरगा अतोप महिरोइसिंगदा फत्तबा इथिल पीननबा मरम ओइरे नाइनाना अइ ज्ञान ताजरे सर थैंक यू सर असुमना हाइरमलगा नाइना हौगतुना खोंगाप खरा थांगदुना थोकपा हौरकपदा प्रिंसिपल अदुन हाइरि मिस माथुर नाहाक अफबा ओजा अमने नाहाकना फत्तबा अंगांगसिंग ओइना थेंगनबने नंगे नाराल नते अइगिनी अइना मखोइबो नंगोंदा सिनखिबने 9F की महिरोइसिंग याउना अफबा ओजा अमगा लोइनना मांगखिबदा अइ थमोइ सोकना नुंगाइते प्रिंसिपल ना असुमना हाइरकपदा नाइनाना मपी इरा चेलुदुना मखोल तनिकना गुड डे सर हाइरमलगा थोके महाकना थोलकपदा क्लासरूम की मपानदा 9F की महिरोइसिंग अदु लेपतुना लेरमी नाइनाना मखोइदा हाइरई नखोइ एग्जाम दि पीबा यारने अंगांग नुपी मचा अदुना खुमलई थैंक यू मैम मैम अइखोइ ngasiदगे अयुक नुंगथेल नुमिदांग खाइदना कन्न होनबा हौरगे मैम अइ टाइम टेबल अमा सेमलगे मैम मसिदा नाइनाना हौजिक मदुगे कानबा लेत्रे नखोइ एग्जाम ममांगदा अमुक हना हानगुमना स्कूल सिदा लाकपा याररोय फरे एनीवे मखा ताना नखोइदा अइसे दरकार ओइरमगनि हाइबा अइ खन्थे
ऑल द बेस्ट असुमना हाइरमलगा नाइना चटके अदुगा स्कूल असगी मची अमदा लाक्लगा अवाब वाखल मरम ओइरगा नाइनागी खोंजल अदु का हेना थोक्लके महाकना असुकवाना 9F की महिरोई सिंह असिना कयारखना फत्तब थबक तौरकपदा मखोइबो अफब लंबीदा लमजिंग ननबगीदमक इकाइबा अवाब कया थादोक्तुना मखोइगी मिसंगदा लैरखिबने महिरोई सिंह अदुनबो अफब ओइरबदी हाइदुना महाके टुरेट सिंड्रोम बु सिंगनदुना पुमनमक खांगलखिबा सिनफम असिदा अमकपो याउदुना चटलिबा ओजा अमने मतम कुइना असुक वाना होनजरप मयामसी पुमनमक अरेंब ओइरे खलुबदा नाइना कपतुना मसागे अवाबसिंग असि खांजिननबा होनजरी मसा मतोमत वारौना ममाइदा फावा मखुटना थाजिंदुना खांगले नुमित असिगी नुमिदांगदा महिरोई सिंह अदु मफम अमदा वाखल नुंगाइतना लैरी मखोई ममित्तगी मपी इहौरई मखोइदा मंगाल अमा लाकपगुम तौई मखोई वादी ngangnadana ममित तमक येंगनदुना ngasiदगी अफब लंबीदा खोंग थांगबा हौरसी हाइबा मतगुम मखोई नुंगसीना कोंदुना मपी ताना कपले मसिगी मतुंग नोंगानबदा नाइना तौफम खंगदना माकी अवाब वाखलदो खरा मखै पोथाननबगीदमक मौपा नुपा अदुगा मफम अमदा लाक्तुना फमले ngaihak leiraga mapasu mafam asida lai nainagi maupa nupadu mapa lakpadudha haugatuna mapagi manakta changsinduna wari sai mikop asimaktada nainagi 9F ki mairoi sing adu laklaga nainagi manaktamna sangsilai nainana karino khanduna kharadi angakpa oi adubo tuminna lei mairoi ani aduna mapi tana hairi mem aikhoina building mathak adudagi che ki aeroplane saduna langthakiba numito aikoi anigidi che aduda karimata idana ahangbo oina pahenkhibani mem nahakna haikibado yam chumlame numituda aroiba chena duda aikhoina ikhidaba aduna phattabado aikoi anida loina duna adum leire mem nahakna aikoida aikoigi phattaba hinabi akiba mayamdo inana haikibado phattaba aranba akibado aingonda yauraga leire 9A gi mahiroi singumna aina kaidonungda afaba mahiroi ama oiba ngamlaroi aigi khwaidagi akiba ama hairagadi kanagumba amabu thajaba ngamdaba asini ai isana isa fawa thajaba ngamde mem nangna su aikoibu thadok piramle masi hairaga pocket tagi chegi aeroplane ama lauthorai aduga amuk makha tarai mem masi aigi rocket ni masida aigi asoiba aranba fattaba akiba khudingmakto loina irabane aina masi paihallage adubo masigi rocket sigi painana balambi dudi khangdre mem nahakna aikhoida haikibado polistar na jahaz ki lambi ta I haikibado atiya gi maramda ai khangde adubo aikhoigi prithvi gi laimai sidadi mem nahakna aigi polistar ne aikoi khuding maki polistar ne mem wafam asi hairaga jahaz ki sailor amade captain singna makhoigi lambi gi damak polistar yengba matamda thamba nainana makhoida takpi kiba khut thambagi mong adugumna makhoi pumnamak makhut thangatuna thamme pikliba angang sing asina mapi tana taujariba mong asida ngasai makai tuminna leiramba naina mahaki thamoidu makol thokanu yaraktre naina mamittagi mapi sintharai phamlambadagi tapna hogatlaga mahaki mahiroi sing adubo nungsina konsinbi oja amaga mahiroi singa leinariba fajakraba masat nungsi kraba mong matu adubo mafam aduda leiramliba mi sing aduna nungsina yengnarakhi nainabu oja ohenba pamdaba atopa thabakna hena pamjaba nainagi mapasu matausi ubada mapi tana kaple asoba thagi tolop khaktagi natana lamsida thamoi sengna kathoklaba afava oja amana phangba paisana leiba yadraba mapal naidraba nungaiba mikupsi ubada oja hairiba sinpham asigi matik mayaisi kayamuk yamna kanbage haibado mayek sengna khanglakhi masigi matungdagi makoi exam gi damak lairikta pukning changna honaba haurakhi school dagi makoi lakpagi ayaba adu pidrabanina nainana yumda oina angang singadubo thawai yauna takpi tambiba haurakhi masigi matungda nongma atis hariba angang nupa macha aduna thabak yauriba cycle workshop aduda makoi gi school aduge pion adu cycle nungsit hanba changlakhi maduda pion aduna exam su naksilagre nakoi science amadi maths ki exam ki question paper do pambra hanglami masigi matungda makoi puna lairik paduna leiringaida atis amadi kilam makoi anina exam ki question paper adu puduna lai aduga mahakna hai aikoi bu thokjan bire yengu masi hayengi exam ki question paper ne masida angang nupi macha amana hairi atis nangi koktubu wakal khanba ngamdraba karigino nangna masigi aranba thabak se tawridi atis na hairi aina tawriba se ai itom takinate karigumba aikoi ne exam si fail oirbadi
Madam Naina su ikai banangadoribani. Nupi macha aduna amu. Oh, fajayne. Minam laga question paper hura laga aikhoina matau karamna mai pakpa ama oigadoribano. Masigi pausi Madam Naina na takrabadi kamdauba. Atis na kumlai. Kanana Madam Naina da haigadoribano. Aina doribasibo ai itom takiro. Aikhoi khuding makini. Masi Madam Naina gi su yauribani. Atis nahak wakal amata khanba ngamdre. Asumna hairam laga mafam asidage nupi macha adu thoki. Atis na haiwi. Masima fail oirabani. Atis na question paper huranduna purakliba aduda mayam dusu yaning tabadage makoi pumnamak haugatuna thoki. Mathangi nonganbagi numita exam gi pungpham adu yauraduna makoi singadu exam hall da phamladuna iba hurami. Kanna ningthina hona kibana 9F ki mahiroi tara mari adugi manungda tara ni thoide yamna nungaina exam adu mayok nerame. Aduga Atis amadi kilam makoi anidi lona laurakiba question paper aduga manaram dabadage makoi ani yengnaduna wakal wana leiri 9F ki room asida invigilator oina leiriba oja asina wadiani 9 9A gi room da oina tabani asumna tongan ba subject sing adu nongma gi mathang exam pi kibana ngasi exam gi aroi benumini exam hall dage angang sing adu harau chenthor laga 9 da question adu yenghale aduga angang amana haire Ma'am, kaisu warurano aikoi loina pass tawrani asumna hairi nainana makoi gi khanbada waramba adu khara makai harauje asumna numit kharani haukraba matung ngasi asi exam result haidokpa numini school asige notice board ta angang sing adu result yengnare result yenglambadage atis hariba angang adu wa amata ngangdana tapna thoglai aduga mamanaba amada pass tawre haina hai aduga 9F ki uru hariba nupi masa asina topper oire haiduna nungaiba phongdoklami 9F ki angang sing adu exam pass tawrakpada makoi haraunari ngaihak leiraga kilam leiba udabaduda kilam thirei kilamdi makoina haraunari ba adugi manaktagi khara lapthokna wa ngangdana ungduna leiri angang sing adu kilamgi mawongdu ubada wakal nungaitana sangsinbada kilamna hairei kamaina tawrino khangde aisu pass tawre hairei Wahidu tabada makoi kanna lauduna haraunarame haujikti 9F ki mahiroi sing amata sitadana exam pass tawre masidagi hendoktuna topper su yaure mathangi senda wadia amadi naina yauna principal gi room da wari sanare wadia na haire 9F na chomnagi pass tawbada natana topper phabu yaurlibasi masi makoina kanna honaraga pass tawrpanate huralaga pass tawrpane school asigi pion Shyamlal dagi 9F ki atis amadi kilam makoi anida science amadi maths ki question paper adu leak oikre nainanadi makoina kaidongai da minam loi makoina kanna hona jabadagi mai adu fangjabani hai adubo mahaki wa adu taramde principal aduna hayengi assembly da pomna makhanglani Miss Mathur pomna makhangle satkiba yarani asumna hairakpada naina Mathur principal room dagi thoglaki mapanda angang singdo leirame atis na hairi ma'am aina ta sengna hajari aikoina question paper di phangki adubo aikoi minambadi tawkide aduga angang nupi macha aduna amuk hairei ma'am wa khara di haibiyo karigino ma'am na aikoi da ngangbidriba chaibidriba dubo masida nainana ai khangi nakoi kanamatana minamba thabak tawkide haiba nupa macha amana amuk ma'am aikoi se nahake ahanba mahiroi ngaktani asumna hairakpada nainana makoibo nungsi na konbiri mathangi sinda wadia amadi mahaki 9A gi mahiroi aksega makoi ani wari sanari wadia na hai 9F ki fatarba mahiroi sing maram oiraga masigi chahi sigi oina aikoina national science fair da participate to bangamdre aduga amuk akse na hairi adubu sar haujikti aikoi gi asoba mai pakpa amadi oire pumna maksigi matungda haujikti aikoina 9F school sidagi tanthokre wadia na kare aikoina hoi sar ai khange madu natra sarna pamlise madu aina pangthokre sar aina pion Shyamlan tharaga 9F ki atis amadi kilamda aranba question paper pisin bane madu oirabadi makoina aranba answer sing adu parani aduga fail oirani khalubani adubo hena phaba mo oire pumnamak oiraba so hojikti makoi Saint Norcus school asidagi tanthokre aduga aroibada sar prefect vest se 9A da adum laikini aina wasaktuna hairisini mathangi chahidadi aikoina national science fair so yawu fanglani sar asumna hairam laga akse class yawu changke wadia wakal khanduna lehoi mathangi nongan bada oja sing yauna mahiroi sing suna tinba mamangda principal na wangang lei 9F ki mahiroi singna tawriba singsi lokhatfam amata yaudre
ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ 9F ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯦꯞꯁꯤꯡꯗꯨ ꯃꯤꯁꯇꯔ ꯋꯥꯗꯤꯌꯥꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯅꯕ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯅꯤ ꯈꯜꯂꯨꯕꯗ 9Fꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯈꯥꯡꯂꯦ ꯑꯗꯨꯒ ꯋꯥꯗꯤꯌꯥꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯑꯃꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯆꯍꯤ 10 ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯥꯛꯄꯁꯤꯗ ꯑꯩꯅ ꯈꯪꯂꯛꯂꯦ ꯃꯁꯤ ꯑꯔꯥꯏꯕ ꯁꯤꯟꯐꯝ ꯑꯃ ꯅꯠꯇꯦ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯟꯅ ꯇꯥꯛꯁꯟꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯔꯛ ꯑꯗꯨ ꯀꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯟꯅ ꯇꯥꯛꯁꯟꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯒꯤ ꯃꯥꯔꯛ ꯀꯛꯂꯣꯏ ꯇꯥꯛꯄꯤꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯍꯩꯍꯟꯕꯗꯤ ꯌꯥꯝꯅ ꯂꯨꯏ ꯑꯩꯅ ꯄꯤꯌꯣꯟ ꯁ꯭ꯌꯥꯝꯂꯥꯟꯗ ꯑꯔꯥꯟꯕ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯂꯤꯛ ꯑꯣꯏꯍꯟꯈꯤꯕꯅꯤ 9Fꯅ ꯑꯔꯥꯟꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯗꯨ ꯄꯥꯔꯒ ꯐꯦꯜ ꯑꯣꯏꯅꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯐꯦꯜ ꯑꯣꯏꯗ꯭ꯔꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯦꯜ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤꯕꯅꯤ ꯃꯤꯁ ꯃꯥꯊꯨꯔ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯖꯇ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯩꯅꯥꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯗꯨ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯗꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕ ꯑꯣꯖꯥ ꯈꯔ ꯂꯩ ꯃꯈꯣꯏꯗꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯈꯪꯍꯟꯕ ꯍꯩꯍꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯗꯤꯌꯥꯅ ꯅꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯤꯐꯦꯛ ꯕꯦꯁ ꯑꯅꯤ ꯄꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯌꯨ ꯍꯥꯏ ꯅꯩꯅꯥꯅ ꯕꯦꯁ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯊꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯏꯪꯒꯤꯠꯇ ꯃꯉꯛ ꯅꯣꯝꯂꯛꯏ ꯃꯁꯤꯗꯒꯤ ꯅꯩꯅꯥꯅ ꯕꯦꯁ ꯑꯗꯨ ꯂꯧꯗꯨꯅ ꯇꯣꯞꯄꯔ ꯑꯣꯏꯔꯛꯂꯤꯕ ꯃꯍꯥꯛꯀꯤ 9Fꯀꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯕꯦꯁ ꯑꯅꯤ ꯑꯗꯨ ꯊꯦꯠꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯒꯤ ꯃꯍꯩꯅ ꯃꯤꯀꯨꯞꯁꯤꯒꯤ ꯑꯍꯧꯕ ꯈꯨꯕꯥꯛ ꯃꯈꯣꯜꯁꯤꯅ ꯇꯨꯖꯨꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯍꯧꯕ ꯈꯨꯕꯥꯛ ꯃꯈꯣꯜ ꯃꯔꯛ ꯑꯁꯤꯗ ꯋꯥꯗꯤꯌꯥꯅ ꯅꯩꯅꯥꯗ ꯍꯥꯏꯔꯛꯏ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯠꯇꯕ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯣꯖꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞꯁꯤꯗ ꯅꯩꯅꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯉꯣꯟꯗꯗꯤ ꯈꯨꯕꯥꯛ ꯃꯈꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯋꯥꯗꯤꯌꯥꯗꯨ ꯊꯣꯛꯈꯤ 9Aꯒꯤ ꯍꯥꯟꯅꯒꯤ ꯇꯣꯞꯄꯔ ꯑꯛꯁꯦꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯃꯤꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯐꯦꯛ ꯕꯦꯁ ꯑꯗꯨ ꯋꯥꯗꯤꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯋꯥꯗꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯔꯛꯇꯦ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯩꯅꯥꯒ ꯋꯥꯗꯤꯌꯥꯒ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯩꯅꯥꯅ ꯍꯥꯏ ꯁꯥꯔ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯀꯣꯔ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤ ꯍꯦꯠ ꯇ꯭ꯔꯤꯛ ꯇꯝꯒꯗꯕ ꯋꯥꯠꯂꯤ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯒ 9A ꯑꯃꯗꯤ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯅꯩꯅꯥꯅ ꯂꯝꯖꯤꯡꯗꯨꯅ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯋꯥꯗꯤꯌꯥꯗ ꯌꯦꯡꯍꯜꯂꯤ ꯅꯩꯅꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯗꯤꯌꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯂꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯩꯅꯥꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯁꯥꯏꯟꯁ ꯐꯦꯌꯔꯒꯤ ꯃꯅꯥꯁꯨ ꯐꯪꯂꯝꯃꯤ ꯅꯩꯅꯥꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎꯅ ꯂꯣꯏꯅꯕ ꯍꯧꯔꯛꯈꯤ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯃꯇꯝ ꯑꯃꯒꯤ ꯆꯪ ꯆꯪ ꯂꯥꯎꯅ ꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯝꯕ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯟꯖꯕ ꯅꯩꯅꯥ ꯃꯥꯊꯨꯔ ꯉꯁꯤꯗꯤ ꯁꯦꯟ ꯅꯣꯔꯀꯁ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯆꯍꯤ 15ꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯅꯩꯅꯥ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯆꯩꯁꯨꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯆꯠꯂꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡ ꯀꯥ ꯑꯗꯨꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯁ꯭ꯀꯨꯜ ꯑꯁꯤꯒ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯩꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯅꯩꯅꯥꯅ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤꯗꯤ ꯇꯝꯕ ꯂꯣꯏꯈ꯭ꯔꯕ ꯅꯩꯅꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯔꯤꯇꯤꯌꯔ ꯇꯧꯔꯅꯤ ꯇꯥꯕꯗ ꯅꯩꯅꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯃꯒꯤ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯩꯅꯥꯅ ꯎꯏ ꯍꯔꯥꯎꯅ ꯌꯦꯡꯅꯩ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯔꯦ ꯐꯤल्म ꯑꯁꯤꯗ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯃꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯁꯛꯇꯝ ꯑꯁꯤꯒ ꯄꯨꯟꯅ ꯎꯠꯇꯨꯅ ꯑꯌꯦꯡꯕꯁꯤꯡꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯅꯩꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯅꯩꯅꯥꯒꯤ
wak haiba khonjel adu matang asida thoklakladuna nungairaba film asi matang asida loisinki film asigi ahanba sinmaktada uliba si Rani Mukherjee film asidana Naina Mathur mahangna school gi oja oinanabagi interview yaunanabagi damak school amagi berenda da famladuna interview gi matam ngairi school adugi pion aduna changlaklaga Naina Mathur da madam sarna manungda changla o hairei asumna hairambadagi Naina Mathur interview pangthokliba ka aduda changlai leiramliba principal aduna Miss Naina Mathur pambiu aduga mahaki document adu yenglaga double bay amadi MSc tabada yamna nungai Naina Mathur na thank you sir hairga mahaki anaba amakhak leibaduna maram oiraga thagokpagumbagi mawongda yamna nungai taba khonjal amakhak hek thoglakpadu tanja adu dasu mahaki wak haiba khonjal adu thoglai leiramliba oja sing aduna mahaki thoglakliba khonjal adu tabada angakpa ama oike munna yengnai aduga principal aduna thagokpadu fananaba ising si khara thaksin gera hairei Naina Mathurna aigi si thagokpa nate sir ai Tourette syndrome na nabani oja sing adugi maraktagi hanglai Tourette syndrome hairibasi kari syndrome no masi neurological condition ni mem kari gumba matamda brain ga pau fauna dabadagi isada thukat hanba khangsing chingbagi mawongsi thogan bane ado masidi matau karamna leban gane sir masi leban nanabu upaide amata leite sir aina akiba ikaibu pokko matamdana khara hena masi tawrakane haujik tawriba sigumna adudi nangna tumba matamdasu nangi masigi khonjel si hek thokpra thokte sir aina tumba matamdadi aigi brain su tumlaga potharaga leibanina ado masinadi nangi chaba thakpa matamdadi nungai taba amata thogandabra ai adum ngamnana bu honai mem aduga principal aduna hairei phare Miss Naina aikhoina nangbu kawraklage okay thank you sir asumna hairaga Naina su hauguttuna khongkap khara thangduna thokpa horakpada oja amana hairei Miss Mathur yam chamna ai wafam amata haijage nang kaisu nungai taba tawgunuko nangonda ojagi thabak phangba haibasi khara luna thokani masi natrabasu nang atopa thabak mayam ama try tawbu yai aigi wafam sinang bab taramlani khale wafam asida Naina Mathurna nokphet tawraga sir nakhoida ai karigumba amata hangjaba yagadra yai kaisu kaidi hang sir nakhoi hana mamangda Tourette syndrome gi maramda khanglabra khangde Tourette syndrome gi maramda aikhoi karimata hana khangde ado haujikti khangbirabra aikhoi haujikti masigi maramda nangna haibadagi khangle adudi aina karigumba anaubo loksing khara principal amadi maru oiba mi singda tambiba takbiba ngamlagadi angang singdi aina yamna laina manage toba soidana ngamgani sir thank you asumna hairamlaga Naina Mathur mapam asidagi chatki masigi matungda pause singda hablakpa thengnabadagi atokpa school amada amok interview yauki leiramlibu oja aduna nangi thagokku manba auba khonjal ama hek thokpa asida angang singna noksilakani asumna haiduna school adudagi su mahakpu oja oibagi ayaba adu pirakide asumna ojagi sinfambu thawai tajaba mairoi singidamak thawai kathokke khanba Naina Mathurna mathang lepa leitana chahi manga chupna tongan ba school tarani panda oja oinana bagidamak interview yaurubada Tourette syndrome na maram oiraga maki thagokpagi mawongda amuk lawbagi khonjal aduna maram oiraga school tarani pan makna Naina Mathurbu reject tawraki aduga sinnasi Naina Mathurna angang oiringai matamda school da class yauringai gi sinda amuk ulai ojana lairik taklingai da mahaki wak haibagi khonjal adu thoglakpada atai angang sing aduna noksile oja aduna su lairik taklingai da ayamba matamda langleba karigino haiduna Naina bu chaiduna lepkhat hale masigi matungda phammo haina phamalaga lairik takpudu amuk makha chathai ngayak leiraga amuk lairik taklingai da mahaki khonjal adu thoglai angang sing aduna su mahaki thoglakliba khonjal adu bu matau tamduna noksilame Naina gi oiriba mong asida school adugi principal na Naina gi mama bu kouduna Naina gi magi oiriba mong sida atai angang singa lairik tamina ba haibasi kharalui mahakna maram oiraga atai angang singda su apan ba yamna ohele atopa khara tongan ba school amada mahakbu tamhan bagi tangai fade asumna haiduna living certificate piduna matam chopagi oina school adudagi tanthok piraki masabu school aduda tamba yararoi haiduna matam pumbagi oina tanthok pirakpada Naina gi mama adu mamittagi mapi tana machabu puduna yumda halaki
ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯍꯣꯇꯦꯜ ꯑꯃꯗ ꯅꯥꯏꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯍꯣꯇꯦꯜ ꯑꯗꯨꯗꯁꯨ ꯅꯥꯏꯅꯥꯒꯤ ꯋꯛ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯍꯥꯏꯕ ꯃꯥꯟꯅꯅꯕ ꯃꯄꯥꯅ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛꯁꯨ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯅꯥꯏꯅꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯎꯠꯂꯤ ꯁꯤꯟ ꯑꯁꯤꯗ ꯅꯥꯏꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯄꯥꯅ ꯍꯥꯏ ꯅꯥꯏꯅꯥꯁꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯃꯥꯅ ꯈꯨꯝꯃꯤ ꯅꯥꯏꯅꯥꯁꯤ ꯃꯌꯥꯝꯅ ꯇꯝꯅꯔꯤꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁ꯭ꯀꯨꯜꯗ ꯇꯝꯕꯒꯤ ꯇꯉꯥꯏ ꯐꯗꯦ ꯃꯍꯥꯛꯁꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯅꯤ ꯃꯍꯥꯛ ꯅꯣꯔꯃꯦꯜ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯉꯥꯡꯅꯕꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯟꯕꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯁꯤ ꯋꯥꯈꯜ ꯋꯥꯖꯔꯦ ꯈꯟꯗꯨꯅ ꯅꯥꯏꯅꯥ ꯀꯞꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯋꯛ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯃꯌꯥꯗ ꯇꯤꯁꯨ ꯄꯦꯄꯔ ꯅꯝꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯇꯅꯕ ꯀꯞꯇꯨꯅ ꯈꯥꯡꯖꯔꯝꯃꯤ ꯄꯤꯛꯂꯤꯕꯤ ꯅꯧꯖꯔꯤꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯅꯥꯏꯅꯥ ꯁ꯭ꯀꯨꯜꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯎꯕꯤꯕ ꯂꯛꯅꯕꯤꯕ ꯏꯟꯊꯣꯛꯄꯤꯕ ꯑꯗꯨꯗ ꯅꯥꯏꯅꯥ ꯑꯆꯧꯕ ꯑꯋꯥꯕ ꯂꯥꯟꯊꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯛꯈꯤ ꯅꯥꯏꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯥꯏꯅꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯄꯥꯅ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯅꯥꯏꯅꯥꯗ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯕꯦꯡꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯑꯣꯐꯔ ꯄꯤꯔꯛꯄꯅꯤ ꯃꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯒ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯥꯏꯅꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯕꯦꯡꯛꯀꯤ ꯊꯕꯛ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯥꯏꯅꯥ ꯃꯗꯨ ꯊꯕꯛ ꯅꯠꯇꯦ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯁꯨꯝ ꯇꯧꯒꯗꯕꯅꯤ ꯃꯄꯥꯒꯤ ꯋꯥꯐꯝꯁꯤꯗ ꯅꯥꯏꯅꯥꯅ ꯑꯩ ꯊꯕꯛ ꯄꯥꯝꯃꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯊꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯅꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯆꯍꯤ 5 ꯁꯨꯔꯦ ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯅꯥꯏꯅꯥꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯇꯣꯛꯂꯒ ꯇꯜ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯇꯜ ꯍꯧꯅꯅꯕꯒꯤꯗꯃꯛ ꯌꯥꯝ ꯇꯣꯠꯂꯤ ꯃꯄꯥꯗꯨ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯅꯥꯏꯅꯥ ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯄꯥꯔꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯆꯦꯗꯨ ꯄꯤꯕꯗ ꯅꯥꯏꯅꯥꯅ ꯑꯩ ꯈꯨꯠꯁꯤ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯄꯥꯔꯒꯦ ꯍꯥꯏꯔꯛꯏ ꯅꯥꯏꯅꯥꯅ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅ ꯑꯇꯩ ꯊꯕꯛ ꯑꯃꯇ ꯇꯧ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯃꯄꯥꯅ ꯍꯪꯂꯛꯏ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯕ ꯄꯥꯝꯂꯤꯕꯗꯨꯕꯨ ꯑꯣꯖꯥ ꯑꯃꯅ ꯊꯥ ꯑꯃꯗ ꯃꯥꯒꯤ ꯁꯦꯂꯔꯤꯁꯤ ꯂꯨꯄꯥ ꯀꯌꯥꯕꯨ ꯐꯪꯕꯒꯦ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯅꯥꯏꯅꯥꯅ ꯗꯦꯗ ꯅꯍꯥꯛꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥ ꯑꯃꯠꯇ ꯂꯩꯈꯤꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯂꯩ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯖꯥꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤꯗꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤ ꯅꯥꯏꯅꯥꯒꯤ ꯂꯨꯔꯕ ꯐꯖꯈ꯭ꯔꯕ ꯋꯥꯍꯪ ꯑꯁꯤꯗ ꯃꯄꯥꯗꯨ ꯈꯨꯝꯐꯝ ꯂꯩꯇꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯂꯔꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯈꯪꯂꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ MSc ꯕꯦꯠ ꯑꯃꯅ ꯌꯨꯝꯗ ꯀꯥꯔꯇꯨꯟ ꯄꯤꯛꯆꯔ ꯌꯦꯛꯇꯨꯅ ꯀꯔꯤꯒꯤ ꯑꯔꯦꯝꯕꯗ ꯂꯩꯔꯤꯅꯣ ꯃꯄꯥꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅꯨꯄꯥꯅ ꯁꯦꯟ ꯅꯣꯔꯠꯀꯔꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯟ ꯅꯣꯔꯠꯀꯔꯁ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯕ ꯑꯗꯨꯒꯤ ꯈꯟꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯊꯤꯟꯊꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯍꯣꯏ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯑꯣ ꯍꯪꯆꯤꯠ ꯄꯨꯡ 12ꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯅꯥꯏꯅꯥꯒꯤ ꯃꯧꯄꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯂꯛꯏ ꯃꯁꯤꯗ ꯅꯥꯏꯅꯥ ꯃꯥꯊꯨꯔꯅ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯗꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯏꯅꯥ ꯁꯦꯟ ꯅꯣꯔꯠꯀꯔꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯅ ꯆꯍꯤ 5 ꯆꯨꯞꯅ ꯇꯥꯟꯅꯖꯔꯛꯄ ꯁꯤꯟꯐꯝ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯐꯝ ꯆꯪꯐꯝꯃꯛꯇꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯦꯛꯁꯂꯦꯟꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯅꯍꯥꯛꯄꯨ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯅꯍꯥꯛ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯅꯤ ꯅꯍꯥꯛ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯂꯩꯀꯣ ꯍꯣꯏ ꯁꯥꯔ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯅꯍꯥꯛꯁꯤ ꯁ꯭ꯀꯨꯜ 19ꯗ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯅꯣꯔꯠꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯥꯎꯕꯅ ꯅꯍꯥꯛꯄꯨ 5ꯔꯛ ꯔꯤꯖꯦꯛ ꯇꯧꯈꯤ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯣ ꯁꯥꯔ
अदुगी चेयर अदुगी दमक्तनी असुमना नाइनाना खुमलकपा अदुदा प्रिंसिपल अदुना नाहक प्रिंसिपल ओइबा पाम्ब्रा हाइना हंगलई नते सर स्कूल तरानिपान अइबो ओजा ओइबगी रिजेक्ट तौरखिबा अदुगुमना अइना लाइरिक तमनिंगै mahiroi ama oiringai matamdasu aigi Tourette syndrome asina maram oiraga school tarani thoina aibo tanthok piraki tara humdoi subu oina laibak fabadage ai school asida tambagi ayaba fangki aduga ngasina oja ama oiba pambagi damak ai sargi mangda famnare maramde aina school asida mahiroi ama oiringai matamda chahi 19 gi mamangda sargi chair aduda Mr. Khan kowa oja amana famlamme mahangna aigi पुनसिगी ख्वाइदगी चावबा परा अमा अइंगोंदा तंबिरमे नाइनाना वफम असि हाइरगा हौखिबा वारी मतेक अमा प्रिंसिपल अदुदा लिरई नुमित्तु स्कूल की फंक्शन अमा तौबु नुमिने महिरोई खरना परफॉर्मेंस शो अमा उलअमे मदुगी शो अदुदा महिरोई अमन वांगांग निंगै डायलॉग तौरिंगैदा अइगी थागोकु मानबा खोंजल अदु कन्ना थोगलके मदुदगी वांगांग लेबा महिरोई अदु महाकना शो अदुदा ngangadaba wa adu kaukthoktuna latki madudagi so adu loirabu matungda Mr. Khan Sarna microphone paiduna hojik dialogue tawringi manungda langliba laurkliba angang du kanano stage asida thogla u haina kauthorake madudagi oja aduna kari hairakadagi khanduna yamna kina ai stage ta thoke stage ta thokpa aduda su aigi khonjal adu adum thoglake aduga hairei nangi naming kari kawi naina mathur kawi sar nangi thagokpagi khonjal adu thogangano ai ngamoi sar karigi ngamloidoino sir ai Tourette syndrome na nabani sir ai nangna hairiba anaba adugi maramda hana amukta tadri sir masi neurological problem amani sir amuk aingonda maina chingbadongna tawbani sir adudi nangi khonjal du thokku matamda atopa satra singna di nangonda kari tawrei aigi itawsida makhoina aigi itaw tamlaga noksin birai sir adugo oja singna di nangonda kari tawi oja singna di aibu class tagi mapanda tanthoktuna thambi sir adudi hayo nangi damakta aikoina kari tawbu yai aikoina nangonda matau karamna mateng pangane sir atai satra singda yengba miteng adugumna aibu su yengbiu sir aigi wahai amadi aigi mong matauda sar khandu mapi ira chenduna awaba khangjiladuna haire masi school ne mafam sida mipum khudingmak mahai masing tamba laklibani adubu ngasidi nahakna oina aikhoida karigumba khara tambiramne sen norkers school asigi mahut silaga aina nangonda wasakle aikhoina atopa satra singda yengba adugumna nangonda su chap manana yengane asumna hairaga aibo stage adudagi kumthalake bab tabo oja khaktana ningthina takpi tambi aduga afabo oja amanade gyan tabi oja kharana aikhoida thawai happy aigi damaktade Mr. Khan Sarsi aigi thawai happy kiba oja amane principal adunamo Mr. Khana aikhoi khudingmakta mahakna thawai happy re fare adudi aiga loina na chase asumna hairaga principal aduga lakminaraga principal aduna wari lidi National Science Fair aikhoige St. Norkers school asina haukiba chahi anidagi makok oiduna lai masi pumnamakki credit te aikhoige science team ge in charge oina leiriba Mr. Wadia gini masigi chahi asigi oina su aikhoina asa tawi 9A class asida tamliba mairoi sing asina school asigi khwaidagi faba mairoi singni topper khudingmak 9A class asidagi ngaktane aduga 9 ana hairi sir ai hana 9C class asida tamnami sir adu sir hanadi F division C leiramdabani sir chumi right to education gi makhada nauna hangdokpane mairoi tara mari khaktani adu sir masigi class asina hangna leiribasina karigi makhoi gi class ki oja adu matam pumbagi oina lip lokre aduna tangai fadan oja ama darkar oibadagi aina nangbu school asida oja oibagi ayaba adu pibane 9F class asigi damak nangna akhanana risk lohaningi asumna wari sanarba matung mathangi numita naina school asida lai naina na ising thaklingaida pion aduna madam adom 9F ki mahiroi sing takpagi lakpa natra hanglei naina na hoi karigino haina hangi kari sunate sum hangbani yam phai haina pion aduna khumlei aduga naina du class changna nabagi damak chatpa howi pion aduna hairei madam
ꯑꯗꯣꯝꯗ ꯅꯠꯇꯦ ꯁꯤꯗꯅꯤ 9F ꯇꯤ ꯃꯊꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯣꯡꯃ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯇꯧꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯣꯛꯄꯒꯨꯝꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯑꯗꯨꯗ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯂꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯁꯛ ꯈꯪꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯕ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯒꯤ ꯁꯛꯇꯝ ꯑꯗꯣ ꯉꯁꯤꯁꯨ ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯤ ꯃꯁꯤꯅꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯠꯆꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯍꯥꯏꯕꯗꯣ ꯁꯛ ꯎꯅꯔꯨꯗ꯭ꯔꯕꯁꯨ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯕꯁꯨ ꯑꯁꯦꯡꯕ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯂꯩꯔꯤꯃꯈꯩ ꯀꯩꯗꯧꯉꯩꯗ ꯃꯥꯡꯕ ꯅꯥꯏꯔꯣꯏ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯥꯟꯕꯨ ꯅꯤꯡꯁꯤꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ 9F ꯀ꯭ꯂꯥꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯗꯅ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯅꯩ 9F ꯀ꯭ꯂꯥꯁꯀꯤ ꯃꯍꯩꯔꯣꯏ 13 ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛꯇ ꯃꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯆꯧꯀ꯭ꯔꯤꯗꯨ ꯑꯃꯅ ꯐꯝꯒꯦ ꯇꯧꯕꯗ ꯑꯃꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯈꯔꯅ ꯆꯨꯔꯨꯞ ꯊꯛꯀꯠꯅꯔꯛꯏ ꯈꯔ ꯑꯃꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯛꯏ ꯑꯃꯅ ꯄꯣꯟꯗ ꯌꯣꯛꯂꯤꯕ ꯌꯨꯝꯗꯒꯤ ꯎꯆꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯈꯔꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯀꯠꯂꯛꯂꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯅꯥꯏꯅꯥꯅ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯅꯥꯏꯅꯥ ꯃꯍꯥꯛꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯐꯨꯅꯗꯨꯅ ꯏꯟꯅꯗꯨꯅ ꯀꯥ ꯑꯗꯨꯗ ꯃꯊꯪ ꯆꯪꯅꯔꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯡꯗꯨꯅ ꯂꯩꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯏꯅꯥꯅ ꯇꯦꯕꯜꯗ ꯗꯁꯇꯔ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯖꯥꯅꯤ ꯅꯥꯏꯅꯥ ꯃꯥꯊꯨꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯂꯥꯁꯔꯨꯝ ꯈꯛꯇꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯈꯛꯇꯗ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯛꯄꯗ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯗ ꯏꯀꯥꯏ ꯈꯨꯝꯅꯧ ꯅꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯔꯣꯜ ꯀꯧꯕ ꯍꯧꯔꯁꯤ ꯍꯥꯏꯔꯒ ꯔꯣꯜ ꯀꯧꯕ ꯍꯧꯔꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯥꯏꯅꯥꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯇꯝꯗꯨꯅ ꯋꯛ ꯄ꯭ꯔꯖꯦꯟꯠ ꯃꯦꯝ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯔꯣꯜ ꯈꯨꯝꯅꯔꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯁꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯅꯥꯕꯅꯤ ꯃꯁꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯤꯡꯕꯗꯧꯅ ꯇꯧꯔꯛꯄꯅꯤ ꯋꯛ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯅꯣꯛꯏ ꯅꯥꯏꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯥꯕ ꯇꯨꯔꯦꯠꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯅꯥꯏꯅꯥꯅ ꯍꯥꯏꯕꯗ ꯑꯉꯥꯡ ꯑꯃꯅ ꯃꯦꯝꯒꯤ ꯔꯤꯡꯇꯣꯟꯁꯤ ꯀꯔꯤꯅೋ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯅꯥꯏꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯅꯣꯛꯏ ꯃꯌꯨꯝꯗꯒꯤ ꯄꯣꯟꯗ ꯌꯣꯛꯇꯨꯅ ꯊꯝꯕ ꯎꯆꯤ ꯄꯨꯔꯒ ꯂꯥꯛꯄ ꯑꯃꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯎꯆꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯆꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯏ ꯃꯈꯣꯏꯁꯨ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯅꯥꯔꯝꯂꯗ꯭ꯔꯥ ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯝ ꯅꯍꯥꯛ ꯎꯆꯤꯅ ꯔꯦꯞ ꯁꯛꯄ ꯇꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯗꯦꯛꯁꯇ ꯊꯤꯟꯗꯨꯅ ꯔꯦꯞ ꯁꯛꯂꯛꯏ ꯅꯥꯏꯅꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯛꯄ ꯌꯥꯎꯁꯤꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯥꯏꯅꯥꯅ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯏꯁꯩ ꯁꯛꯄ ꯂꯦꯞꯂꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯤ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯨꯞꯅꯒꯤ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯈꯣꯏꯅ ꯂꯦꯞꯅꯤꯡꯕ ꯃꯇꯝꯗ ꯂꯦꯞꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯒꯤ ꯔꯦꯞ ꯑꯗꯨꯁꯨ ꯁꯛꯄ ꯂꯣꯏꯔꯕꯅꯤꯅ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯍꯧꯔꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯕꯗ ꯆꯧꯀ꯭ꯔꯤꯗꯨ ꯇꯦꯛꯇꯨꯅ ꯅꯥꯏꯅꯥ ꯂꯩꯃꯥꯏꯗ ꯇꯨꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯁꯤꯜꯂꯤ ꯃꯆꯦꯠ ꯇꯥꯔꯕ ꯑꯇꯦꯛꯄ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯑꯣꯖꯥꯁꯤꯡ ꯇꯨꯍꯟꯒꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯍꯥꯞ ꯊꯥꯕ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ 9F ꯀ꯭ꯂꯥꯁꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯁꯤ ꯇꯔꯥꯏꯅ ꯁ꯭ꯀꯨꯜꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯧꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ
अदुगा स्कूल की सानफम लंपाक अदुगी मची अमदना 9A की नुपी मचा लैबदो 9F के ngausinaba nupa macha kharana yengduna leiri aduga hainari asigi nupi sida ngawbodo to masidi aikoina lamba phangada nupi nate masigi nupi se 9A class ki topper ni aduga amaduna mu hai aisu 9F ki topper ni kaino asumna hainari ngaida atopa satra kharana sanariba bol adu makhoi gi manakta tarai aduga bol sanariba nupa macha khara aduna hairi he 9F की फेलर बोल दु पास तौरो असुमन यामन उसितना हाइरकपा अदुदा 9F के छात्र अदुना कंपासना थिंदतुना बोल अदु नुंगसित थोहलमे अदुगा नुंगसित अमत याउद्रब बोल अदु लंगसिलमे अदुदगी मखोय खुद थानदुना स्कूल की सानफम ग्राउंड अदुदा नमनदुना फुनके मदुदगी पियोन अदुगा स्कूल अदुगी ओचा वादियागा मखोय अनि चंगलक्तुना खामदुए अदुगा प्रिंसिपल की कार पुके प्रिंसिपल की का अदुगी मपानदा लेबहंदुना थमे मथंगी नुमित अमदा नैना क्लास संगलकपदा 9F की नुपा मचा अमना चेयर पाइदुना नुपा मचा अमदा कन्न थोमबदा वानथदुना लैमाइदा ताई मसीदगी नैनाना पाखतुना चेलगा पाउ तमलुरबा मतुंग पियोन अदुको लाकमिनै मखोइना येंगबा चंगलकपा मतमदुददी मखोइ फमदुना करिसु तौखिदबगी मतौगुम लैरम्मी ओंथोकपा मखलगे महिरोइ सिंगनि क्लास तौरिङैदा चुइंगम चादुना डेस्क अदुगी मखादा मसिंग खंगदना नपसिन्दुना थम्मी नैनाना ब्लैक बोर्ड ता ओनसिन्दुना इरिङैदा मखोइ पुलप क्लास तगी थोकिबा खरा अदुगा अमुक नैनागी फोन नंबर गा फोटोगा लोइनना चे नमदुना लंबीदा थेतोके स्कूल की बस ता फावबा चे एदु थेसिनबा थेंगनबदगी पियोना चे एदु लौथोई आंगांगसिंग अदुना चे थेतोकपदगी लंबी चटपा थेंगनबा मिसिंगना नैनादा कॉल तौरके मैखेत मरुदगी लौथोक्तुना चोकता हापसिन्दुना आंगांगसिंग अदुना थंबा चोक अदु नैनाना इरुबदा पोखाइरकपदा मखोइ मयामना नोक्सिले नैनाना स्कूलदगी युमदा हनबा मतमदा थाव कोनदनबा हाइदुना थाव खाइदोक्लमे मखोइना थाव खाइदोकपदगी नैनागी गाड़ी लंबीदा लेपा कयाने ओंथोकना लंबा लैतना फटकिद्रबा स्कूल असिगे 9F क्लास असिगे महिरोइ सिंगने स्कूल असिगे ख्वाइदगी फतबदा नतना अतोप स्कूल सिंगदा मखोइगुम्बा महिरोइ सिंग थिरुरबसु खरा वाना थोकने अदुगा अमुक नोंगमा नैनाना क्लास संगलक्त्रिङैदा लिक्विड नाइट्रोजन सिजनदुना डस्टबिनदा प्लास्टिक बॉल मयाम अमा हापसिन्दुना थमलगा नैनाना क्लास ता चंगलकपदा बॉल सिंग अदु पाइथोक्तुना पोखाइ हलके मसीदगी नैना याउना 9F की महिरोइ सिंग अदु प्रिंसिपल की कादा कौदुना वारी सानरमे अदुगा स्कूल अदुगी ओजा वादियाना प्रिंसिपल दा सर मखोइसे स्कूल असिदगी तांथोकिबा तंगाइ फद्रे असुमना हाय प्रिंसिपल अदुनसु चुम्मी हाइना हाय वाफम सिताबदा नैनाना पाखतना अंगांग सिंग अदुबु कंथोक्लदुना मखोइगी मिचंगदा प्रिंसिपल अदुदा हाइरमे सर अइना मखोइदा लिक्विड नाइट्रोजन की मरमदा एक्सप्लेन तौननबु होनरुबने अइ सोइख्रे सर अइना मदु पोखाइरकनी हाइबा अइ खंथरुद्रे अइ तसेंगना सोइख्रे सर अंगांग सिंगना तौबु नते मदु अइना तौखिबने नैनागी वाफम सिदा वादियाना मिस माथुर मदु तसेंगना नंगना तौबने हाइबगी प्रूफ तो पीबा ngambra नहाकना अइखोइसि अपंगबनी हाइना खनब्रा 9F क्लास की महिरोइ सिंग सिना मरम ओइरगा स्कूल असिगी महिरोइ खुदिंगमक्सि लोइना चेंथदुना अवाबा पीगदौरे हाइना हाइरई अदुगा प्रिंसिपल अदुना अंगांग सिंग अदु क्लास ता चलो हाइदुना चलहनकी अदुगा प्रिंसिपल अदुना नैनादा मखा तारई मिस माथुर थोखरिबा थौदोक्तु अंगांग सिंगना तौबने हाइबा अइखोइ खंगी नहाकना मखोइबो हौजिक फावबा कन्ननबो होनरी नैनाना अमुक हाइरई सर अंगांग सिंग असिगी प्लान तौबा हाइबा मखुद मसा हाइसिंगबा इंटेलिजेंट ओइबा मखोइगे वाखलोन सिंग असि अइखोइना अचुंबा अफबा लंबी अमदा ताकपिरगा सिजिनहलबदि नोंगमदि सोइदना अइखोइगी स्कूल असिगे चाउथोक चनिंगाइ ओइबा मिंगचत सोइदना पुरकनी हाइबसे अइना थाजै सार मतांगसिदा वादियाना अमुक हाइरे मिस माथुर मदो अपंगबगी मंगलाने मखोइना कैदोंगैदा स्कूल असिगे अफबा मिंगचत पुरकपा ngamloi कैदोंगैदा मखोइना माइ पाकपा ngamloi नैनाना ngamgani hairkpada wadiana nangisi aingonda singnari rahanglai nainana principal da sir makoi da hona nabagi matam kharadi piba tangai fade sir principal aduna matam di kaya mukno nangna nang amadi 9F ki oiba akak naba matam amadi piyu sir tha mari muk final exam fawadang de matam pibiyu sir oh aduga tha mari gi matung dana kamdauba sir adugi matung dadi makoi gi final exam ki result adugi matung ina sarna pambado tobiro
अदुबो लाकदौरिबा था मरी सिफावदे अइंगोंदा करिमता हंगबिरकनु सर प्रिंसिपल अदुनसु नैना माथुरगी वाफम अदुदा अरोइबु ओइना अयाबा पिरमे नैनासु हराउना थैंक यू हायरगा चटके अदुगा क्लास ता चंगलकलगा नैनाना चोक पाइदुना ब्लैक बोर्ड ता खेतुना चिंगलगा ताबदा यामना नुंगाइतबा मखोल अमा थोखले अगांगसिंगदु नाकोंग मेंसिनै अदुगा नैनाना हंगलै नखोई मसिगी खोंजलसे ताबदा नुंगाइतबा फावब्रा चही 13 की मतुंगदा आई अमुक हना मसिगी अरांगबा खोंजलसे स्कूलसिदा तारगा लाक्लबने नखोईगी लांगबगी खोंजल अमदि चोककी खोंजलसे असिगुंबा लांगबसे नखोईगी पुंसिदा मखाताना अदुम चथखिगद्रा करिनो नखोईना पामनिसे मसिगी चोकसी मयाइदा थुदेक्लगा येंगसी असुमना हाइदुना चोकतु थुदेक्तुना ब्लैक बोर्ड ता अमुक चिंगी अदुगा हाइरई मसी ओइरदी नखोईना ताबा नुंगाइतबा खेतपगी खोंजल अदु थोक्लमरोइने मचेत अमा थुदेक्खिबदुना चोकसिदा अहोंगबा खरा लै करिगिदमक्ता होंगदौरिबनो अदुगा करिगिदमक्ता होंगलोइदौरिबनो हाइबगी खेनबदुनि मसे लाकदौरिबा नखोईगे फाइनल एग्जाम फावबदा लैरिबसी था मरिगी मतमने नखोई हौजिक नसा नसाना लेपो चोकना अहोंगबा लैखिबा अदुगुमना नखोईसु नखोईगी पुंसिदा अहोंगबा खरा लैबा पामरा नत्रगा हानगुमना मीना ताबदा नुंगाइतबा अरांगबा खोंजलदो अदुम ताहनबा पामलिब्रा हयेंग पुंग 9 दा अमुक चपचाना उनसे करिगुंबा नखोईना हयेंगसी स्कूल लाक्तबा तारगदे पुंग 9 गा मिनिट 10 चटपा मतमदा स्कूल असिदगे आई रिजाइन तौबगी चे अदो प्रिंसिपल दा पीगने असुमना हाइरमलगा नाइना क्लास असिदगी थोखे अगांगसिंग असिसु ngasiगी मिकुप असिददी मखोई हानगुमना नोखिद्रे मखोईगी माइथोंगदा अहोंगबा खरदी उबगुम तौई अदुबो हौजिक मखोईना करी खलिबनो करी तौरकदबनो हाइबदुदी चपचाना हाइबदी ngamdre असुमना नुमित असि लोइखिदुना मथंगी नोंगानबगी नुमिता नाइनाना हाइखिबा मतुंग इना पुंगफम अदुमक्तदा अंगांगसिंग अदु लाक्त्रबदी महाग रिजाइन तौरगे खंदुना रिजाइनेशन लेटर मा पाइदुना क्लासरूमदा फमदुना अंगांगसिंग लाक्पा ngairi अतैगी क्लास हौनख्रबा फावबदा 9F के नाइनागी अंगांगसिंग अदु लाक्लमदे यामना कुइना ngairबा मतुंग हाइनखिबा पुंगफम अदु यौरक्लबदा अंगांगसिंग अदु लाक्लरोय खंदुना नाइनाना फमलंबदगी हौगतुना चटके तौरिङैदा अंगांगसिंग अदु चंगलई नाइना लोना मोमो नोक्चे माकी वाफमदा अंगांगसिंग असिना खरा मखै इनबा यानिंगबा हौरे खंदुना अदुबो अंगांगसिंग अदु चंगलकपा लोइरबदा अंगांग अनि अमदि लाक्पा उदबदुदा नाइना हराउरंबा माइथोंदु मक्सिनकी अदुगा थंगनबा मिकुपता अंगांग अनिदुसु तपना चंगलई मसिदा नाइना थामोइदा अपेनबा ओइरमे नाइनाना अंगांगसिंग अदुदा हराउना अदुदि ngasiदी मैथ्स तगी हाना ताकबा हौरसिरा हाइबदा अंगांगसिंग अदुसु लाइरिक लौथोक्तुना नुमित अदुगी क्लास अदु पुकनिंग चंगना हौखे अदुगा मथंगी सिंदा सेंट नॉर्कस स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम अमा पांगथोकले हाइरिबा थौरम असिदा स्कूल असिगी प्रिंसिपलना वा nganglakle चही खुदिंगे हौखिबा चही सिंगदा अइखोइगी स्कूल असिगी अफबा महिरोइसिंग खनगतुना इकाई खुमनबा उटपगी थौरम पांगथोकपा अदुगुमना हंदकी चहीगी ओइनसु इकाई खुमनबा उन्ननबगीदमक स्टूडेंट काउंसिल गे हेड ओइना लैरिबा स्कूल असिगी ओजा मिस्टर वादियाना स्कूल असिगी टॉप ओइख्रबा महिरोइसिंगदा प्रीफेक्ट बेस खुदोल तंबिननबा हाइजरी लोइनना ngasiगी थौरम असिगी मरी लैनना वाही खरसु फोंदोकपिगने असुमना हाइरगा वादियाना वाही खर फोंदोकलमे नखोइदा खुदोल तमलिबा प्रीफेक्ट बेस अदुगी थौदांग खुदिंगमक्तो नखोइना पांगथोकपा तंगाई फदे नखोइना करिगुंबा नबुकनिंग सोंथरकपा चिंगनाबा अमा हेक फाउरपा मतमदा नखोइना निंगसिंगदबने नखोइदा पीरिबा प्रीफेक्ट बेस तो नंगीदमक्ता नते नंगसे प्रीफेक्ट बेस अदुगीदमक्तनी हाइना खनगदबने असुमना हाइदुना तिल्लिबा मयामदुना खुबा खुदुना थौरम मदु लोइसिनकी अदुगा मथंगी सिंदा नाइनाना महाके 9F की महिरोइसिंगबो प्लेग्राउंड अदुगी मची अमदा ओइना लाइरिक ताकले नाइनाना हाइ ngasiदी अइखोइ मफम मसिदा ओइना क्लास तौरसे अदुगा ngasiदी अनौबा मवोंग अमदा नखोइगी रोल कौगनी रेडी लैरो हाइरगा नाइनाना अंगांगसिंग अदुगी ममिंग अमममता कौदुना अंगांग खुदिंगी येरुम अममम लंगे मखोइ खुदिंगमक्ता लोइना लंगबा लोइरबा मतुंगदा नाइनाना हाइरई आइगी येरुम 13 दो फुल अटेंडेंस ओइरे याम नुंगाइरे नखोइदा अइना पीरिबा येरुमदो अफुटपा चाबा यारबा ngakतने नखोइना चानिंगलदी चाबा याय अंगांगसिंगदु येरुमदु खोक्तुना चाइ मतम सांगना मथोंग चादन हौरकपा अंगांगसिंग ओइबना खुदक्ता पोमोन ओलहनबदी ngamdabaniना खरदी अदुम ममी तारी येरुमदु पाइदुना अमगी मकोक्ता थोमदुना थुगाइरगा मकु खोक्तुना चाबसु याउरी नाइनाना मखा तारई
ꯌꯦꯔꯨꯝꯁꯤꯡꯗꯨ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯃꯊꯛꯇ ꯂꯪꯀꯠꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝꯁꯤꯡꯗꯨ ꯅꯈꯣꯏꯅ ꯇꯥꯍꯟꯗꯅ ꯑꯣꯛꯂꯦ ꯃꯦꯊꯃꯦꯇꯤꯛꯁꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯌꯦꯔꯨꯝꯗꯨꯅ ꯃꯊꯛꯇ ꯄꯥꯏꯕꯒꯤ ꯏꯀ꯭ꯋꯦꯁꯟꯗꯣ ꯃꯗꯨꯕꯨ ꯄꯦꯔꯥꯕꯣꯂꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯅꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯏꯀ꯭ꯋꯦꯁꯟꯁꯤ ꯁꯨꯡꯄꯥ ꯄꯥꯗꯅ ꯌꯦꯔꯨꯝꯗꯨ ꯅꯈꯣꯏꯅ ꯑꯣꯛꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏꯁꯦ ꯍꯥꯟꯅꯅ ꯃꯦꯊꯃꯦꯇꯤꯛꯁꯤꯌꯟ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯇꯝꯒꯗꯕꯁꯦ ꯏꯀ꯭ꯋꯦꯁꯟ ꯈꯛꯇ ꯉꯥꯏꯔꯦ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯦꯝ ꯎꯔꯨ ꯈꯛꯇ ꯉꯥꯏꯔꯦ ꯃꯦꯊꯃꯦꯇꯤꯛꯁ ꯈꯪꯗ꯭ꯔꯤꯁꯦ ꯃꯥꯗꯤ ꯆꯣꯡꯊꯣꯛꯂꯒ ꯃꯇꯨꯡꯗ ꯇꯥꯏ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯎꯔꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯉꯁꯤ ꯂꯩꯕꯥꯛ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯌꯦꯔꯨꯝ ꯊꯦꯡꯕ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯩꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯎꯔꯨꯅ ꯇꯧꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯗ ꯐꯤꯖꯤꯛꯁ ꯈꯔ ꯇꯝꯕꯤꯔꯦ ꯎꯔꯨꯅ ꯆꯣꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯐꯣꯔꯁ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯐꯣꯔꯁ is equal to mass into acceleration aduna uruna aikoida newton gi law of motion do tambire walking chatpa famthaba haugatpa chenba masi punamakse aikoina hana loina tamkhraba haikraba ngaktani aduna hujik aikoina tamgadabasi equation khaktani nainana 9f class ki angang singda lairik takpi bagi mong asida berenda da leptuna 9a gi topper angang nupi masa aduna khangningna thawai tana yenglibadu wadiana class da changanki aduga angang amana muk hairei mem aikoina hana loina khangkhraga karigi aikoina school da matam manghalino nainana aina haina na bhonarise nakoi gyan tadre asumna haibada amana amuk hairei mem aikoina kan honarabasu 9a gi satra singdona tawbadi aikoi ngamnaroi aduga amana amuk lepkhatlaga 9a gomna oibasu aikoi pamde school sida prefect best asina achoba drama ama sanabani angang amana amuk mem makoina tawribase prefect best khaktagini asumna hairakpada nainana masi prefect best khaktagi wanate nakoina bu pamlagadi nakoina sagi prefect best ama phangbu yai nakoi chap manana khudong chaba phangba darkar oi aduga angang sing aduna mathang amuk hainarai kadai dagi khudong chaba manabano masigi school sigi oja sing sina kaidongoida aikoida prefect best pirak loi tasengbagidi angang sing asina hairibase chumbasu yauri maru oina wadiana makoibo amuk hana afava mahiroi oiraklaroi matagum ataidagi khara tongana thambagum tawi masigi matausi khara ngausin nazarabasu angang sing asina khangi masidagi naina mathurna wakal tawraba matung principal gi kada changlaktuna wari sari matang sida wadia changlaklaga principal da sarna aibo sarga unanaba kawibra kawi phambiu Miss Mathurna 9F su prefectship phangba yabagi khudong chabadu laihenba pami hairi wadiana khara karemnabagi mawongda sarna phagi tobiri ra hanglai natte aduga nainana amuk karigi nokningino Mr Wadia technical oina prefectship se khuding makini maramasina 9F su madugi chance to phangba pami sen notkers ki mahiroi ama oina prefectship ki damak makhoida ayabado lehenbiu natraga sargisi wakhal wabirira 9F tagi kanaguma mahiroi amana prefect oiraklagadi haiduna nainagi wafam si taraba matungda wadiado famtharaga hairai prefectship ki damak eligible ohelo haibaneba yai fajai wafam duda school sigi student council gi head ama oina aigi athingba amata leite adubu nang khanglamlani haina khale mahiroi amana prefectship ki damak eligible oige hairabadi mahiroi ado final exam da 90% gi mathakta mark score tobu mathau tai 9F ki mahiroi singna kaidongoida 90% mark score tobu ngamloi haiba matagum wadiana makha tare Miss Mathur 9F ki mahiroi singdo pass tang tobu ngamladi yare karigumba 9F ki mahiroi sing aduna 90% score tobu ngamlagadi ai isamakna makoida best adu khusinnagani thank you sir asumna hairamlaga naina haugatuna chatke tawbadagi leplaga hairame Mr Wadia 9F ki damakta batch amadagi hena thorang togduna thambiyo wafam si hairamlaga naina principal room dagi thoglai mahakna tholakpada 9F ki mahiroi singadu playground adugi machi amada ataiga manadaba yamna niyom naidaba mong amada sanaduna leiba adu ubada mahakna wadia amadi principal da hairamlibu wafam aduga angang singsina leiramliba mawong asiga ani si khalubada naina wakhal wajarame aduga mathangi numit amada parents meet pangthoknanabagi damak mama mapa sing school asida lakpa honare adubo 9F class asigi oinadi hojik fawba mama mapa kanasu laktri nainana yamna kuina ngaiba yaba ngairaba matung lakmandrabada atopa class ki oja singi mamangda ikaina thoglakhi
थोलक्पगी लंबीदा वादिया थेंगनदुना वादियाना हंगलै कमदौरगे नंगी पेरेंट्स टीचर मीट सिबो नाइनाना चा कप मंगा थकबो लोइरब फावा पेरेंट्स अमता लाक्त्रे असुमना खुमे वादियाना नंगदी क्लास तौबसु प्लेग्राउंड ओइना तौबनिना पेरेंट्स टीचर मीट असिसु अंगांग सिंगदुगी युम युमदा चटलगा ओइना तौबु याइ कैनो असुमना हाइरकपदा नाइनाना नोकलगा अदुदी अरोइबदा सारगा इगा वाफम अमा अमुक यानरे थैंक यू असुमना हाइरमलगा नाइना चटकी वादियासु येंगदुना लेहोइ अदुगा नाइनादु 9F की अंगांग सिंग अदुगी मयुम थीदुना लाई अंगांग खरा पुल्लगा ज्वार सानेदुना लेरमे मयामदुगी मरक्ता माकी छात्र अमा यावरंबा अदुदा नाइनाना रविंदर कैदौरगे ngasi nangi parents puraga school da laktradi asumna hanglingaida police lai haiduna police na tanabadagi angang singdu chenki nainana angang adubu kauduna lehui aduga angang nupi macha ama amuk thengnare nainana angang aduda ngasi parents meet ni nangi ima baba school da laktradi kaidaurage hangbada angang aduna imadi kaithel da nga yonba chale aduga ipadi aikhoiga leiminade haina khumlai aduga angang nupi macha adu ising teng puba gari amada ising yananaba patra ama paiduna krik krik inana chensinaki aduga aswin kauba angang amagi manakta amok lai angang adusu mamaga loinana kaithel da manama sing yonduna leirame aduga mathang mathang angang sing adugi manakta chatuna makhoigi punsi mahingi matangda mama mapa sing aduna nainada wari saraki makhoi khudingmak nomagi chara tanba imungi macha ngakto oirame asumna mathang mathang lakpana kilam hairiba angang adusu karwas ki thabak yauduna leirame aduga amuk aroibo oina angang amagi manakta lakpada angang adusu cycle workshop amada thabak suduna leirambadu nainana thengnaraki asumna angang sing adugi yumda mathang mathang chatpada numitsu tasinkre naina angang sing adugi matangda wakal tauraduna lambida gari thauduna yumda halakle mathang gi numita angang sing adu makoi gi classroom da changlakpada blackboard aduda sports room da oina unasi haiduna iramba adu thengnabadagi angang singdu sports room da oina lai mafam aduda angang sing aduna famnanaba table chokri sing adu nainana sem saduna leirame angang singdu changlakpada nainana lao famo haiduna famhale aduga ngasai jwar sanaduna leiramba angang ravinder mahakti tongana famanduna nainana hai ngasigi class asidi ravinder na takani asumna hairaga nainana ravinder da jwar chebu amapi angang do ingak ngak na yengi aduga nainana amuk ravinder da makha tarai nangna adugi jwar chedu sanaraga paisa kayam tanba ngame aina masi hange haiduna nang mind tawgunu ravinder na khumlai karigumbada tha amada lising nipan aduga karigumbadana tha amada lising tarani thoi tanba ngame nainana o adudi fattabadi natene adudi nangna ikhoida khara tambiba yaragadi tambiyo asumna haibada karino memna hairibadubu haiduna angang aduna khumlai nainana aina hairisi asengbani oru asidagi calculator si aingonda piro angang duna calculator adu nainada pi aduga nainana ravinder da makha tarai aikhoi hojik lairisi aiga tharaga aikhoi punna mi tara mangani 15 into 8000 si kaya tai ravinder 1,20,000 haina ravinder na khumlakpada chumbadu da nainana momo nokche aikhoi na masigi thabak si tawu matamda aikhoi tara manga gi manungda mi ahum police na phakre haina khalasi aduga bel da thokna na bagi damak mi amagi lupa lising taruk ka chahum yankai fine thire adu oiragadi aikhoi na phangkiba lak amaga lising kun adu dage kaya lemgani ravinder na yamna thuna khanthadana lak amaga chamapan yankai haina khumlakpada angang ataidu ngakladuna mamit yengnai nainana amuk makha tarai lemliba paisa singdu aikhoi tara manga da chap manani yenthokpada lupa kaya kaya thungnagani ravinder na yamna thuna lising taruk ka chatret kunthra haina khume aduga hanglai ado mem na toba pambiri sibu karino nainana aikhoina hisab toba matamda calculator darkar oi nangse calculator gi test tobani adubo nangna mathematics si maithiba pire wafam asi hairaga nainana ravinder gi manakto changsilaga ravinder nahak si isorna pirakpa karigumba khudol khara nangonda yauri nahakna masibo yamna haisingna afaba lambi da sijinau nahakna sel thanabagi lambi sida chatpa pamnabasu lambi sida legal oina sel thanabagi tamba yai lambi sorokta jwar sanabadu nataba prithvi gi khwaidagi chawba stock market haiba government authorized towa platform aduda sel thananabagi damak tamba yai aduda nahak top investment banker amo oyo
ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯗꯨꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯦꯝ ꯁꯥꯕ ꯇꯥꯏ ꯅꯍꯥꯛ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯥꯏ ꯑꯁꯨꯝꯅ ꯅꯥꯏꯅꯥꯅ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯑꯗꯨ ꯁꯦꯝꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯍꯥꯏꯅꯔꯛꯏ ꯃꯦꯝ ꯃꯍꯥꯛꯁꯤ ꯃꯦꯊꯁꯇ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯔꯦ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯑꯦ ꯃꯍꯥꯛꯁꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ ꯃꯦꯝ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯉꯥꯡ ꯈꯔ ꯈꯛꯇ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯤꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯂꯗ꯭ꯔꯥ ꯑꯃꯅ ꯂꯦꯞꯈꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯃꯦꯝ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯁꯤꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯀꯥꯟꯅꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯥꯏꯟꯁ ꯃꯦꯊꯁ ꯑꯗꯨꯒ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯐꯥꯎꯕꯗ ꯖꯦꯔꯣꯅꯤ ꯑꯩꯒꯤ ꯄꯨꯛꯁꯤꯁꯨ ꯖꯦꯔꯣ ꯃꯥꯟꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯅꯥꯏꯅꯥꯅ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯤꯂꯝ ꯅꯍꯥꯛꯁꯤ ꯃꯦꯀꯥꯅꯤꯛ ꯁꯣꯞꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯏꯀꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯀꯥꯔꯅ ꯁꯦꯀꯦꯟ ꯒꯤꯌꯔꯗꯒꯤ ꯐꯣꯔ ꯒꯤꯌꯔꯅ ꯍꯦꯟꯅ ꯌꯥꯡꯂꯤꯁꯦ ꯃꯦꯝ ꯃꯔꯝꯗꯤ ꯐꯣꯔ ꯒꯤꯌꯔꯅ ꯐ꯭ꯔꯤꯛꯁꯟ ꯍꯟꯊꯩ ꯑꯗꯨꯅꯅꯦ ꯍꯨꯏꯜꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤꯗꯣ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯅ ꯈꯨꯝꯂꯛꯄꯗ ꯅꯥꯏꯅꯥꯅ ꯃꯗꯣ ꯐꯤꯖꯤꯛꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯗ ꯑꯃꯨꯛ ꯇꯃꯅ ꯅꯍꯥꯛꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯊꯨꯝ ꯊꯥꯛꯏ ꯍꯧꯔꯛꯄꯗ ꯊꯥꯛꯀꯗ꯭ꯔꯥ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯔꯛꯄꯗ ꯀꯩꯗꯧꯉꯩꯗ ꯊꯥꯛꯂꯣꯏ ꯃꯦꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯔꯛꯄꯗ ꯊꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯍꯧꯔꯛꯄꯗ ꯊꯥꯛꯂꯒꯗꯤ ꯃꯦꯝ ꯃꯍꯤꯗꯣ ꯌꯥꯝꯅ ꯌꯥꯝꯕꯅꯤꯅ ꯏꯟꯁꯥꯡ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯊꯨꯝ ꯌꯥꯛꯂꯅꯤ ꯅꯥꯏꯅꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯍꯦꯛꯇꯗ ꯊꯨꯝ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯆꯣꯠ ꯂꯥꯎꯍꯜꯂꯤ ꯃꯗꯣ ꯀꯦꯃꯤꯁꯇ꯭ꯔꯤꯅꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯄꯦꯖ ꯑꯗꯨꯗ ꯍꯥꯡꯗꯣꯛꯎ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯝ ꯂꯧ ꯑꯗꯨꯒ ꯈꯜꯂꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯅꯁꯥꯗ ꯌꯥꯎꯖꯕ ꯑꯀꯤꯕ ꯄꯥꯝꯗꯕ ꯍꯩꯅꯗꯕ ꯐꯠꯇꯕ ꯅꯁꯥꯒꯤ ꯅꯑꯣꯡ ꯅꯇꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯦꯖ ꯑꯗꯨꯗ ꯏꯌꯨ ꯅꯥꯏꯅꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯏꯕ ꯍꯧꯏ ꯑꯗꯨꯒ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯥꯏꯅꯥꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯟꯃꯈꯩ ꯌꯨꯗꯨꯅ ꯂꯩꯔꯝꯕ ꯅꯈꯣꯏꯒꯤ ꯑꯀꯤꯕ ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡꯗꯣ ꯅꯈꯣꯏ ꯅꯁꯥꯗ ꯁꯨꯝ ꯌꯥꯎꯍꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯅꯁꯥꯗꯒꯤ ꯂꯥꯞꯅ ꯄꯥꯏꯔꯒ ꯆꯠꯍꯟꯈ꯭ꯔꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯏꯕ ꯆꯦꯅꯥꯁꯤꯡ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯆꯦꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯃꯝ ꯁꯥꯍꯜꯂꯒ ꯂꯥꯛꯑꯣ ꯄꯥꯏꯍꯜꯂꯨꯔꯁꯤ ꯍꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯄꯥꯏꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯅꯥꯏꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯑꯀꯤꯕ ꯑꯁꯣꯟꯕ ꯃꯌꯥꯝꯁꯦ ꯃꯥꯡꯈ꯭ꯔꯒ ꯅꯈꯣꯏꯗ ꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯟ ꯀꯟꯕ ꯑꯃ ꯑꯣꯏꯔꯗꯕꯅꯤ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯣ ꯆꯠꯍꯟꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯄꯥꯏꯍꯟꯈꯤ ꯃꯁꯤꯗꯒꯤ ꯅꯥꯏꯅꯥꯅ 9Fꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯈꯪꯅꯤꯡꯅꯕ ꯑꯔꯥꯏꯕ ꯃꯦꯊꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯝꯃꯤ ꯂꯥꯏꯔꯤꯛꯀꯤ ꯁꯤꯂꯦꯕꯁꯀ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯎꯠꯇꯨꯅ ꯇꯥꯛꯂꯝꯃꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯠꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯨꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯇꯁꯦꯡꯅ ꯎꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯅꯥꯏꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯇꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ ꯈꯔ ꯉꯜꯂꯤꯉꯩ ꯑꯔꯤꯕ ꯃꯇꯝꯗ ꯇꯧꯔꯝꯂꯤꯁꯤ ꯖꯍꯥꯖꯁꯤꯡꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯏꯀꯩ ꯈꯪꯅꯅꯕꯒꯤ ꯃꯈꯣꯏꯗ ꯀꯝꯄꯥꯁ ꯂꯩꯔꯝꯗꯦ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯦꯂꯔ ꯑꯃꯗꯤ ꯀꯦꯞꯇꯦꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯨ ꯁꯨꯃꯥꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯄꯣꯂꯤꯁꯇꯥꯔꯁꯤꯅ ꯃꯈꯣꯏꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯎꯍꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯗꯨꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯖꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯅꯥꯏꯅꯥꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯅꯥꯏꯅꯥꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯈꯪꯍꯟꯅꯅꯕꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ 9Fꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯇ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯇꯣꯄꯔ ꯑꯣꯏꯔꯤꯕ 9Aꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯐꯥꯎꯕ ꯅꯥꯏꯅꯥꯒꯤ ꯇꯤꯆꯤꯡ ꯃꯦꯊꯠ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯝꯃꯤ 9Aꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯌꯦꯡꯖꯩ ꯑꯗꯨꯒ 9Aꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ 9Fꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯄꯥꯝꯂꯝꯗꯕꯗꯨ 9Fꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯈꯔ ꯌꯥꯎꯕ ꯎꯔꯛꯄꯗ 9Aꯒꯤ ꯇꯣꯄꯔ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ 9Fꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯄꯥꯝꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯇꯣꯄꯔ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯥꯏꯟꯁ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯂꯤ ꯃꯗꯨ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯃꯤꯟꯅꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯁꯣꯂꯔ ꯄꯦꯅꯦꯜꯁꯤꯡꯁꯦ ꯑꯗꯣ ꯅꯈꯣꯏ ꯐꯣꯇꯣꯚꯣꯜꯇꯦꯛ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯋꯥꯐꯝꯁꯤꯗ 9Aꯒꯤ ꯇꯣꯄꯔ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯍꯥꯏꯔꯛꯏ ꯅꯇꯥꯁꯥ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯪꯕ ꯉꯝꯂꯣꯏ ꯃꯁꯤꯗꯤ ꯁꯣꯂꯔ ꯂꯩꯕ ꯃꯐꯝ ꯈꯛꯇꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯂꯝꯗꯨꯕꯨ ꯁꯣꯂꯔ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ
toklo yare haiba matagum tapna akse haina kauri aduga akse hariba nupa masa aduna yamna usitan amuk makha tari nakoi gi madam naina na tambiba basketball training debu kamdo khrage hangi makoi kana matana khumde aduga ngai hak leiraga makoi gi solar panel gi project aduda munna yenglaga 9F ki nupi masa aduna hairi nakoi na semliba solar panel gi model si masigi oliba direction si soire solar panel gi mayun singsi south to ongadabani Greek amadi Roman city singda makoi gi yumgi thongnau hapagi mawongumna nakoi gi leiriba numit ki position si fix oina leibani aduna nakoi gi solar panel singsi khara paikhatna 19 degree ki angle da thamgadabani 9A gi mahiroi sing aduna singtha bidraba 9F ke mahiroi nupi macha amana adumna hairakpa aduda 9A gi topper Natasha na hairei tamana nangna madu matau karamna khanglibano haide nangna kadaidagi tamlubano haiba asumna hanglakpada makoina usitpidaba mawong aduda tamana na basketball sanabadagi khanglakpani haina khummi aduga nakanda blackboard ta equation ama solve tawriba 9A gi nupi macha aduna hairei akse masigi equation si ai solve tawbu ngamdre kadaida lalibano haibado ai khangba ngamdre asumna hainaba aduda 9F ki nupi macha oruna asumna hairei aina khanbada nangidu Einstein gi equation du sizinnagadaba nate Planck's equation oina sizinnaraga solve tawgadabani asumna hairaga 9F ki nupi macha aduna chokka dastarga lauraga makoi gi equation adu solve tawbirami 9A gi nupi macha Natasha na makoina same saribu project aduda fix tawba napsinba yadre haiduna tawba aduda 9F ki nupa macha aduna mahaki pocket agi gam ama lokthoklaga masina nappa yabar yengo haiduna pirammi masigi tanja sida makoi gi oja wadia du changlaklaga kari kari tawraba pairibadu karino asumna hanglakpada 9F ki nupa macha aduna aigi nisar aikoi gi cycle gi dukanda cycle tire puncture oibagi fotpada sizinabani sar wadiana 9F ki angang singa sida khara hanthana yengba mawong matauda hairei ai amade aigi timna national science fair gi damak project ama sem sabane mafam sida tawribasi cycle puncture oiba fotpanate yam phai nahakna tire puncture oibada kamdowna fotkani khanglibado get out asumna haibadagi 9F ki mahiroi singdu mafam adudagi thoglaki wadia gi wahi aduda 9F ki atis haribu nupa macha adu thamoi sokna mamaida ising chaisinduna kappa khangle masigi matungda amuk nongma 9A gi topper oiriba akse amadi 9F ki atis makoi ani school asigi library da funarame makoina funaba adu naina na khamdoi nainadi mahaki anaba turret syndrome na maram oiraga wakatba thukatpa asiguma matamdana hena mahaki thagokpa gumbagi nungaitaba khonjal adu thoglakpa hele angang ani khanaba sidasu mahaki khonjal asi yamna kan thoklame staff room da changduna ising thakchinduna mahaki thoglakliba khonjal adu fajinabu honari wadiana hairei 9F ki angang singsi makoi mahiroi ama oibada matik chadaba fataba angang ngaktani wadia gi wafam sida nainana Mr. Wadia nahakna khalibadu bu karino fataba mahiroi amata leite fatribase oja khaktani 9F amadi aigi marakta oiningba ma oisanu mado makhoiga aiga gi maraktani ai hojik lengdana makhoigi oja ama oina adum leiri aduga makhoisu aigi class adumak yauri asumna haiduna naina hogatuna thoglai aduga mathangi sinda hotel amada naina gi maufa nupa gi birthday gi thoram ama pangthoknanabagi damak mahaki imung manung punna hotel amada laktuna famle hotel adugi mi aduna kari chaning bano kari pambano haina mathang hanglakpada naina da amuk hanglai naina di school gi amadi mahaki mahiroi singida makhanbada wakal nungai fam khanglamde school da thokliba thaudok sing adu ningsing lubada awabu wakal aduna naina gi nungai taba khonjel adu henna thoglai mahaki turret syndrome na maram oiraga thagok pagumbagi khonjel aduna hanglakliba adu khumbang ngamlamde masida hotel gi miduna kari sukhan kidana bahaiduna naina gi mapan oina achapot adu hairame naina gi thoglakliba khonjel aduna maram oiraga hotel adu da leiramba mi sing adu ngakladuna makhoi pumnamak naina da yengduna lei aduga naina ga mahaki mapaga naina gi thabaki matang solar cell asi photovoltaic effect ki principle adu da yumpham oiraga sembane aikoi hojik ahanbada masigi practical si hana yenglasi adugi matungda masigi project asigi maramda details to aikhoina haijarak asumna hairaga makoi gi project adu practical oina utuna yenganba hawi aduga amuk makha tarai masigi halogen bulb asina numit ni haina lorasi numit ki mangal sina perpendicular oina glass asida yeiba matamda
ꯑꯩꯈꯣꯏꯅ ꯃꯦꯛꯁꯤꯃꯝ ꯑꯣꯏꯅ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯎꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯊꯧ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯩꯈꯨ ꯀꯥꯔꯛꯂꯒ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯔꯛꯈꯤ ꯑꯁꯤꯒꯨꯝꯕ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯅꯥꯏꯅꯥꯗꯤ ꯃꯍꯥꯛꯀꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯊꯣꯛꯂꯛꯏ ꯄꯣꯈꯥꯏꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯋꯥꯗꯤꯌꯥꯁꯨ ꯉꯛꯂꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅꯁꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥꯁꯤꯡ ꯑꯗꯨ ꯀ꯭ꯂꯥꯁ ꯆꯪꯅꯈꯤ ꯑꯣꯖꯥꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯗꯤꯌꯥꯅ 9Aꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯤ ꯑꯛꯁꯦꯅꯁꯨ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯈꯪꯕ ꯉꯝꯗꯦ ꯁꯔ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯁꯔ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯋꯥꯗꯤꯌꯥꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯄꯣꯈꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ 9Fꯀꯤ ꯑꯉꯥꯡ ꯑꯃꯅ ꯄꯨꯔꯛꯄ ꯁꯥꯏꯀꯜ ꯐꯣꯠꯄꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯋꯥꯗꯤꯌꯥꯅ 9Fꯀꯤ ꯀ꯭ꯂꯥꯁꯇ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯋꯥꯗꯤꯌꯥꯅ ꯑꯇꯤꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯁꯤ ꯅꯍꯥꯛꯀꯤ ꯅꯠꯇ꯭ꯔꯥ ꯍꯥꯏ ꯅꯥꯏꯅꯥꯅ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯋꯥꯗꯤꯌꯥꯅ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛ ꯄꯥꯎꯁꯤ ꯇꯥꯕꯗ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯅꯤ ꯁꯦꯟ ꯅꯣꯔꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯦ ꯅꯍꯥꯛꯀꯤ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕꯅꯤ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯐꯠꯇꯕ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯃꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯎꯗꯅ ꯑꯍꯥꯡꯕ ꯀ꯭ꯂꯥꯁꯇ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯁꯦꯝ ꯁꯥꯔꯣ ꯁ꯭ꯀꯨꯜꯁꯤꯗ ꯉꯁꯤꯅ 9Fꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ ꯑꯩ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯔꯨꯝꯗ ꯅꯥꯏꯅꯥꯁꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯏ ꯊꯥ 6 ꯆꯪꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯦꯟ ꯅꯣꯔꯀꯔꯁ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ 9Fꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ 9Fꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯝꯅꯕꯒꯤ ꯃꯈꯣꯏꯒꯤ ꯑꯐꯕ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯔꯛꯎꯅꯦ ꯃꯁꯤꯗ ꯅꯥꯏꯅꯥꯅ ꯈꯨꯝꯂꯛꯏ ꯁꯔ ꯁꯥꯔꯅ ꯄꯥꯝꯕ ꯃꯈꯣꯏꯗ ꯄꯤꯅꯤꯡꯕ ꯄꯅꯤꯁꯃꯦꯟꯗꯣ ꯄꯤꯕꯤꯌꯨ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤꯗꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯃꯈꯣꯏꯕꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯁꯤꯃꯇꯪꯗꯤ ꯌꯥꯍꯟꯕꯤꯌꯨ ꯁꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯏ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯑꯁꯥ ꯇꯧꯕ꯭ꯔꯥ ꯃꯁꯤꯗ ꯅꯥꯏꯅꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯂꯩꯇꯦ ꯃꯁꯤ ꯑꯦꯛꯖꯥꯝ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯁꯔ ꯃꯁꯤ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯅꯤ ꯁꯔ ꯋꯥꯗꯤꯌꯥꯅꯗꯤ 9Fꯄꯨ ꯇꯥꯟꯊꯣꯛꯈꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯥꯏꯅꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯄꯤꯕꯒꯤ ꯑꯌꯥꯕ ꯑꯗꯨꯗꯤ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯑꯦ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯠꯇꯕ ꯏꯊꯤꯜ ꯄꯤꯅꯅꯕ ꯃꯔꯝ ꯑꯣꯏꯔꯦ ꯅꯥꯏꯅꯥꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯁꯔ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯥꯏꯅꯥ ꯍꯧꯒꯠꯇꯨꯅ ꯈꯣꯡꯒꯥꯞ ꯈꯔ ꯊꯥꯡꯗꯨꯅ ꯊꯣꯛꯄ ꯍꯧꯔꯛꯄꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁ ꯃꯥꯊꯨꯔ ꯅꯍꯥꯛ ꯑꯐꯕ ꯑꯣꯖꯥ ꯑꯃꯅꯤ ꯅꯍꯥꯛꯅ ꯐꯠꯇꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯅ ꯊꯦꯡꯅꯕꯅꯤ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯑꯐꯕ ꯑꯣꯖꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯕꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯥꯏꯅꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯨꯗꯨꯅ ꯃꯈꯣꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯒꯨꯗ ꯗꯦ ꯁꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝꯒꯤ ꯃꯄꯥꯟꯗ 9Fꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯥꯏꯅꯥꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯦꯛꯖꯥꯝꯗꯤ ꯄꯤꯕ ꯌꯥꯔꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯕ ꯍꯧꯔꯒꯦ ꯃꯦꯝ ꯑꯩ ꯇꯥꯏꯝ ꯇꯦꯕꯜ ꯑꯃ ꯁꯦꯝꯂꯒꯦ ꯃꯦꯝ ꯃꯁꯤꯗ ꯅꯥꯏꯅꯥꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯅꯈꯣꯏ ꯑꯦꯛꯖꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯐꯔꯦ ꯑꯦꯅꯤꯋꯦ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯗ ꯑꯩꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯗꯦ ꯑꯣꯜ ꯗ ꯕꯦꯁ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯥꯏꯅꯥ ꯆꯠꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯆꯤ ꯑꯃꯗ ꯂꯥꯛꯂꯒ ꯑꯋꯥꯕ ꯋꯥꯈꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯅꯕꯒꯤꯗꯃꯛ ꯏꯀꯥꯏꯕ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅꯕꯨ ꯑꯐꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯔꯦꯠ ꯁꯤꯟꯗ꯭ꯔꯣꯝꯕꯨ ꯁꯤꯡꯅꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯈꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯃꯛꯄ ꯌꯥꯎꯗꯨꯅ ꯆꯠꯂꯤꯕ ꯑꯣꯖꯥ ꯑꯃꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯁꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ
naina kaptuna masagi awaba singasi khangjinanaba honajari masa matomta warona mamaida fawa makutna thajinduna khangle numit asigi numidangda mairoi singado mafam amada wakhal nungaitana leiri makoi mamittagi mapi ihorei makoida mangal ama lakpagum tawi makoi wadi ngangnadana mamit tamak yengnaduna ngasidagi afaba lambida khong thangba haurasi haiba matagum makoi nungsina konduna mapi tana kaple masigi matung nonganbada naina tawphum khangdana mahaki awabu wakhaldo khara makai pothana nabagidamak maupa nupa aduga mafam amada laktuna famle ngai hak leira pa aduga mafam amada laktuna famle ngai hak leiraga mapasu mafam aseda lai nainagi maupa nupa du mapa lakbadu da hogatuna mapagi manakta changsinduna wari sai mikop asimaktada nainagi 9F ki mairoi singadu laklaga nainagi manak tamna sangsilai nainana karino khanduna kharadi angakpa oi adubo tuminna lei mairoi ani aduna mapi tana hairi mem aikhoina building mathak adudagi che ki aeroplane saduna langthakiba numito aikhoi ani gidi che aduda karimata idana ahangbo oina pahenkibani mem nahak na haikibado yam chumlame numituda aroiba chena duda aikhoina ikhidaba aduna phattabado aikhoi anida loina duna adum leire mem nahak na aikhoida aikhoigi phattaba hinabi akiba mayamdo inanaba haikibado phattaba aranba akibado aingonda yauraga leire 9A gi mahiroi singumna aina kaidonungda afaba mahiroi ama oiba ngamlaroi aigi khwaidagi akiba ama hairagadi kanagumba amabu thajaba ngamdaba asini ai isana isa fawa thajaba ngamde mem nahakna su aikhoibu thadokpiramle masi hairaga pocket tagi chegi aeroplane ama lauthorei aduga amuk makha tarei mem masi aigi rocket ni masida aigi asoiba aranba fattaba akiba khudingmakto loina irabane aina masi paihallage adubo masigi rocket sigi painana balambi dudi khangtre mem nahakna aikhoida haikibado Polestar na jahaz ki lambi ta i haikibado pamjaba nainagi mapasu matausi ubada pamjaba nainagi mapasu matausi ubada mapi tana kaple asoba thagi tolop khaktagi natana lamsida thamoi sengna kathoklaba afava oza amana fangba paisana leiba yadraba mapal naidraba nungaiba mikupsi ubada oza hairiba sinpham asigi matik mayaisi kayamuk yamna kanbage haibado mayek sengna khanglaki masigi matungdagi makoi exam gi damak lairik ta pukning changna honaba horaki school dagi makoi lakpagi ayaba adu pidrabanina nainana yumda oina angang singadubo thawai yauna takpi tambiba horaki masigi matungda nongma atis hariba angang nupa macha aduna thabak yauriba cycle workshop aduda makoi gi school hogatuna thoki mathangi nongan bagi numita exam gi pungpham adu yauraduna makoi singadu exam hall da phamladuna iba hurami kanna ningthina hona kibana 9F ki mahiroi tara mari adugi manungda tara ni thoide yamna nungaina exam adu mayok nerame aduga atis amadi kilam makoi anidi lona lawrakiba question paper aduga manaram dabadagi makoi ani yengnaduna wakhal wana leiri 9F ki room masida invigilator oina leiriba osa sina wadiani nainadi 9A gi room da oina tabani asumna tongan ba subject sing adu nongmagi mathang exam pi kibana ngasi si exam ge aroi numini exam hall dage angang sing adu harau chenthor laga nainada question adu yenghale aduga angang amana haire mem kaisu warurano aikhoi loina pass tawrani asumna haire nainana makoi gi khanbada waramba adu khara makai harauje asumna numit kharani haukraba matung ngasi si exam result haidokpa numini school asige notice board ta angang sing adu result yengnare result yenglambadage atis hariba angang adu wa amata ngangdana tapna thoglai aduga